ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯕꯤꯟꯗ꯭ꯌꯥ ꯄꯨꯈ꯭ꯔꯃꯝ ꯑꯅꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯟꯊꯣꯛꯆꯔꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005-707-808 ꯅꯝꯕꯔ ꯑꯁꯤ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯒꯦ 7005-707-808 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯏꯁꯩ ꯑꯃꯃꯝꯇꯪ ꯉꯪꯊꯣꯛꯄꯤꯗꯨꯅ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯊꯧꯔꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯝꯁꯤꯡꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ, ꯑꯥꯏꯁꯀꯣꯝ ꯇꯤꯚꯤ ꯆꯦꯅꯦꯜ, ꯂꯣꯏꯅꯅ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯑꯃꯗꯤ ꯈꯨꯠꯁꯦꯝ ꯔꯦꯗꯤꯑꯣ ꯍꯥꯏꯔꯤꯕ ꯃꯦꯗꯤꯌꯝꯁꯤꯡ ꯑꯁꯤꯗ ꯇꯥꯕ ꯑꯃꯗꯤ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤ ꯅꯣꯠ ꯇꯧꯁꯤꯟꯕꯤꯗꯨꯅ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯍꯦꯔꯣꯖꯤꯠ ꯄꯨꯈ꯭ꯔꯝꯕꯝ ꯁꯛꯅꯔꯁꯤ ꯍꯥꯏꯕꯤꯔꯛꯑꯦ꯫ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯏꯅꯥꯝ ꯂꯣꯏꯗꯥꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯁꯅꯁꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯣꯅꯥ ꯑꯣꯏꯅꯥꯝ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯂꯥꯏꯚꯇ ꯂꯩꯕꯤꯕ ꯃꯌꯥꯝꯁꯦ ꯂꯥꯏꯚ ꯆꯥꯠꯇꯒꯤ ꯍꯦꯟꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯔꯨꯛ ꯌꯥꯗꯕꯗꯧꯅ ꯍꯦꯛ ꯇꯧꯏꯀꯣ ꯕꯤꯟꯗ꯭ꯌꯥ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯉꯁꯥꯏꯒꯤ ꯆꯥꯠꯇ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯨꯝ ꯀꯣꯂꯔꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯏꯁꯩ ꯁꯨꯝ ꯇꯥꯔꯤꯉꯩ ꯀꯣꯜ ꯇꯧꯅꯤ ꯍꯥꯏꯕꯒ ꯀꯥꯎꯊꯣꯛꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ꯫ ꯂꯥꯡꯒꯣꯜ ꯁꯅꯥ ꯇꯈꯦꯜꯑꯝꯕꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯣꯂꯔꯗꯤ ꯂꯥꯛꯑꯕꯅꯦ ꯑꯗꯣ ꯇꯥꯕꯤꯅꯕ ꯃꯤꯁꯦ ꯈꯔ ꯌꯥꯝ ꯌꯥꯝꯍꯟꯈꯤꯁꯤꯔꯥꯅ ꯇꯧꯕꯅꯦ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ꯫ ꯏꯕꯦꯝꯕꯁ ꯗꯦꯕꯤ ꯖꯣꯌꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ꯫ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯐꯕ ꯉꯁꯤꯒꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯜꯂꯣ꯫ ꯍꯜꯂꯣ, ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯃꯤꯁ ꯏꯅꯥꯎ ꯑꯅꯤꯕꯨ ꯏꯆꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯆꯦꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯅꯤ ꯏꯆꯦ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯗꯣꯏꯅꯣ? ꯏꯆꯦꯁꯤ ꯑꯥꯏꯁꯦꯝ ꯑꯃꯔꯖꯤꯠꯀꯤ ꯏꯁꯩ ꯑꯝꯇ ꯁꯛꯆꯔꯛꯀꯦ ꯍꯩꯇꯦ ꯑꯗꯨꯕꯨ ꯑꯁꯦꯝ ꯑꯃꯔꯖꯤꯠꯀꯤ ꯍꯥꯏꯔꯗꯤ ꯏꯆꯦ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯉꯪꯉꯛꯇꯣꯏꯔꯣ? ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯪꯖꯔꯛꯑꯒꯦ꯫ ꯉꯁꯥꯏꯒꯤ ꯏꯁꯩ ꯁꯛꯄ ꯑꯃꯃꯝꯒꯤ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯍꯦꯛ ꯀꯥꯎꯗꯕ ꯏꯁꯩ ꯑꯃꯃꯝ ꯍꯦꯛ ꯂꯩꯗꯅꯀꯣ꯫ ꯑꯗ ꯑꯁꯦꯝ ꯑꯃꯔꯖꯤꯠꯀ ꯍꯥꯏꯔꯗꯤ ꯑꯍꯤꯡꯗ ꯁꯩꯊꯥꯕ ꯏꯁꯩ ꯑꯃꯁꯨ ꯂꯩꯗꯥꯏꯅꯦ꯫ ꯑꯗꯒꯤ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣꯒꯥꯁꯦ ꯍꯦꯛ ꯂꯩꯕꯀꯣ, ꯍꯦꯛ ꯙꯛ ꯂꯥꯎꯅ ꯅꯤꯡꯁꯤꯡꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯄꯜꯂꯛꯄꯗ꯫ ꯑꯗꯨꯗꯤ ꯏꯆꯦ ꯃꯇꯦꯛ ꯄꯨꯂꯞ ꯁꯛꯇꯣꯛꯂꯛꯑꯒꯦ ꯑꯗꯨꯒ ꯃꯇꯦꯛ ꯂꯣꯏ ꯁꯛꯂꯛꯑꯗꯧꯕ ꯌꯥꯏꯌꯦ ꯏꯆꯦ ꯑꯗꯨꯁꯨ꯫ ꯍꯣꯏ꯫ ꯏꯁꯩ ꯑꯃꯨꯛ ꯀꯥꯎꯈꯤꯅꯤ ꯏꯆꯦ ꯋꯥꯔꯤꯅ ꯀꯣꯜꯂꯁꯦ ꯑꯗꯨꯒ ꯏꯁꯩ ꯍꯥꯟꯅ ꯁꯛꯇꯣꯔꯣ? ꯍꯧꯕꯤꯔꯁꯤ ꯏꯆꯦ꯫ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯗꯤ꯫ ꯍꯣꯏ꯫ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯀꯥꯎꯅꯕ ꯉꯝꯗꯦꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯜ ꯍꯥꯏꯕꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯀꯥꯎꯅꯕ ꯉꯝꯗꯦꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯜ ꯍꯥꯏꯕꯗೋ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯆꯔꯝꯕꯤ ꯅꯪꯅ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯎꯠꯂꯤ ꯑꯩꯕꯨ ꯎꯔꯒ
ꯅꯣꯛꯆꯔꯝꯕꯤ ꯅꯪꯅ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯎꯠꯂꯤ ꯍꯪꯅꯤꯡꯕꯅꯤ ꯋꯥꯍꯪꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯝꯕ ꯅꯨꯡꯁꯤꯒꯤ ꯄꯥꯎꯈꯣꯡꯅꯣ ꯆꯜꯂꯤꯕ ꯀꯔꯝꯕ ꯅꯨꯡꯁꯤꯒꯤ ꯄꯥꯎꯈꯣꯡꯅೋ ꯆꯜꯂꯤꯕ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅೋ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯍꯥꯏꯈꯤ ꯅꯣꯡꯃ ꯅꯪꯅ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗ꯭ꯔꯕ ꯊꯃꯣꯏꯅꯤ ꯍꯥꯏꯈꯤ ꯅꯣꯡꯃ ꯅꯪꯅ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗ꯭ꯔꯕ ꯊꯃꯣꯏꯅꯤ ꯅꯣꯡꯂꯨꯛꯅ ꯊꯥꯡꯈꯤꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯅ ꯅꯣꯡꯂꯨꯛꯅ ꯊꯥꯡꯈꯤꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯅ ꯌꯦꯡꯖꯕꯗꯤ ꯅꯠꯇꯅ ꯍꯜꯂꯣ ꯃꯤꯁ ꯏꯁꯩ ꯀꯧꯔꯦ ꯀꯩꯅꯣ ꯏꯆꯦ ꯀꯅꯥꯅ ꯀꯧꯔꯛꯏꯅꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯨꯝꯃꯦ ꯑꯗꯨꯅ ꯏꯁꯩ ꯁꯛꯏꯉꯩꯗ ꯃꯤ ꯀꯧꯁꯤꯜꯂꯛꯑꯦ ꯀꯥꯎꯋꯦ ꯏꯆꯦꯁꯤ ꯃꯑꯣꯡꯗꯤ ꯏꯇꯥ ꯇꯥꯗꯦꯅ ꯇꯧꯔꯤꯁꯦ ꯑꯁ ꯌꯥꯝ ꯐꯖꯅ ꯉꯥꯡꯊꯣꯔꯛꯑꯦ ꯑꯩꯗꯤ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯈꯨꯅꯤꯡꯒꯥꯡꯒ ꯌꯦꯡꯉꯛꯇ꯭ꯔꯤꯕ꯭ꯔꯥꯅ ꯍꯪꯒꯦꯅ ꯈꯟꯖꯔꯝꯃꯤꯅꯤ ꯏꯆꯦꯗ ꯑꯗꯨ ꯀꯥꯎꯈ꯭ꯔꯕꯅꯤ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯍꯥꯞꯆꯤꯜꯂꯛꯑꯒꯦꯀꯣ ꯍꯥꯞꯆꯤꯜꯂꯣ ꯍꯣꯏ ꯍꯣꯏ ꯊꯦꯡꯂ ꯑꯍꯤꯡ ꯃꯇꯝꯁꯤꯗ ꯇꯥꯝꯂ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯇꯥꯔꯤꯕꯁꯦ ꯑꯣꯏꯔꯤꯗꯔꯅꯦ ꯑꯩꯒꯤ ꯃꯩꯇꯩ ꯏꯆꯜꯗꯣ ꯊꯦꯡꯂ ꯑꯍꯤꯡ ꯃꯇꯝꯁꯤꯗ ꯇꯥꯝꯂ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯇꯥꯔꯤꯕꯁꯦ ꯑꯣꯏꯔꯤꯗꯔꯅꯦ ꯑꯩꯒꯤ ꯃꯩꯇꯩ ꯂꯩꯁꯥꯗꯣ ꯆꯤꯡꯃꯥꯏ ꯈꯣꯟꯅ ꯈꯣꯟꯊꯥꯡꯒꯨꯝ ꯌꯩꯔꯦ ꯄꯥꯃꯦꯜ ꯎꯃꯪ ꯊꯣꯡꯅ ꯂꯥꯛꯂꯦ ꯆꯤꯡꯒꯤ ꯏꯆꯜ ꯃꯩꯇꯩ ꯆꯅꯨꯔꯥ ꯆꯤꯡꯒꯤ ꯏꯆꯜ ꯃꯩ ꯍꯜꯂꯣ ꯃꯤꯁ ꯑꯣꯟꯅꯔꯦ ꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯏꯆꯦꯅ ꯏꯁꯩ ꯀꯥꯎꯈꯤꯕꯅ ꯏꯁꯩ ꯑꯅꯤ ꯇꯥꯕ ꯐꯪꯍꯧꯔꯦ ꯏꯁꯩ ꯑꯃ ꯀꯥꯎꯈꯤꯕꯅ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯏꯆꯦ ꯑꯅꯤꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯦꯅ ꯏꯁꯩ ꯁꯛꯄ ꯐꯪꯍꯟꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯏꯆꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯅꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦꯅ ꯏꯆꯦ ꯍꯣꯏ ꯈꯣꯟꯖꯦꯜ ꯊꯣꯛꯍꯟꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯁꯤ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯝꯖꯔꯦ ꯅꯕꯆꯟꯗ꯭ꯔ ꯊꯣꯉꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯊꯣꯏ ꯁꯨꯔꯥꯏꯁꯝ ꯀꯨꯃꯥ ꯕꯤꯃꯣꯂꯇꯥ ꯃꯃꯥ ꯕꯤꯃꯣꯂꯇꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯩ ꯁꯛꯅꯕ ꯏꯁꯩ ꯖꯣꯌꯥꯒꯤꯁꯦ ꯏꯁꯩ ꯁꯛꯅꯕꯤ ꯂꯥꯏꯞ ꯆꯥꯠꯅꯦ ꯈꯜꯂꯨꯔꯦ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯄ꯭ꯔꯣꯒꯥꯝ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯌꯦꯡꯁꯦ
ꯇꯦꯂꯦꯟ ꯍꯟ ꯇꯧꯗꯣꯏꯅꯤ ꯇꯦꯂꯦꯟ ꯍꯟꯗ ꯍꯥꯟꯅꯗꯤ ꯏꯁꯩ ꯁꯛꯄ ꯌꯥꯔꯝꯃꯦ ꯑꯗꯣ ꯍꯌꯦꯡꯒꯤ ꯇꯦꯂꯦꯟ ꯍꯟꯁꯤꯗꯗꯤ ꯏꯁꯩ ꯁꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯅꯍꯥꯟꯒꯩ ꯏꯁꯩ ꯐꯖ ꯐꯖꯕ ꯁꯛꯄꯤꯕ ꯀꯣꯂꯔ ꯃꯌꯥꯝ ꯑꯗꯒꯤ ꯉꯍꯥꯟꯒꯩ ꯁꯨꯝ ꯀꯣꯜ ꯐꯪꯗꯗꯅ ꯇꯦꯂꯦꯟ ꯇꯧꯗꯤ ꯇꯧꯅꯤꯡꯉꯒ ꯀꯣꯜ ꯐꯪꯗꯗꯅ ꯂꯩꯕ ꯃꯌꯥꯝꯁꯨ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯇꯦꯂꯦꯟ ꯍꯟ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯁꯤ ꯏꯁꯩ ꯁꯛꯅꯁꯤ ꯇꯦꯂꯦꯟ ꯍꯟ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯏꯚ ꯆꯥꯠ ꯑꯗꯒꯤ ꯏꯁꯩ ꯁꯛꯅꯁꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯏꯚ ꯆꯥꯠ ꯁꯨꯃꯥꯏꯅ ꯍꯞꯇꯥ ꯑꯃꯒꯤ ꯁꯦꯝꯗꯣꯛꯑꯦ ꯑꯗꯣ ꯈꯪꯍꯧꯔꯣ ꯃꯌꯥꯝꯁꯨ ꯏꯆꯦ ꯔꯣꯕꯤꯇꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯕꯕꯤꯇꯥ ꯀꯣꯏꯖꯝ Joy Moirangthem Ibung Joy Moirangthem Binabi Maibam Taramnokchari ꯏꯆꯦ ꯃꯥꯏꯕꯝꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯈꯔ ꯎꯕꯁꯦ ꯊꯋꯥꯏꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ Premjit Khangembam Taramnokchari Mona Oinam Sabitri Thoksom Taram Noksari Mama Bimola Konsam Good afternoon Mama Iche Promila Taram Noksari Iche Langlenton Asem Ngasidi Iche Langlenton su Rose ani pibire ado mayam isai sakpa loirakpadane color sing isai sakpa loirakpadane mayam khubak macha amamam tang khubira uko isai nungai na tari habdo khangna ba khubak macha amamam tang khubiro live ta leiba mayam se wadi wajarabani to ise mayam radio da taba tv di yengba mayam di tumina dum taram doini tumina dum yengam doini do live ta lei mayam si khuba am khuni thabala mu song ni dance am thoni don amu ye ni wadi wajarabani mayam se Hoi warasu wana mayam isai tar ingai dai tai khubam mum da khubira isai loisalakpada leidana khoi stage su isai sakpa loirakpada natra sangakpade khuba khubidana ko adumaina khubiro mayam su akhoi su yengjara noksage Gayatri Hairom taram noksari KSS Singha taram noksari mama ibeman ningthau khongdagi taram noksari mama Che Mutum Langlembi Marup Abinas KS Taram Noksari Irungbam Manikumar Mayam gi su isai sakna se hariba se mayam gi saruk yawi ko Mama Rani Blalai Sangthem duga nine Memsa Sagol Sem Moirangthem Sanatomba Oja Sanatomba Taram Noksari Ngana aina haikiba isaido sagloo hayoba Joyane wonong pakhon jale ngana isaido saoy kai isai no ka ubu hojre ngarangdi ado angtanga halaga haibiro orumseya aina haiba weraga di mati amtang orju nangjerake Nine Helen Moirang Kunau Taram Noksari Indira Sorokhaibam Good afternoon Indom Zata Mobichirom Taramnokchari Roll je kauringai se puna ka horage tawbani ne yukhaibam Helen Taramnokchari sum hairamaga aigidi hunto ama chakre haiduine ba natra hoi mama ibe aima Taram Noksari mama good afternoon imai bem hal Taramnokchari nangi nuksira manglan da laksage tawbuduni hai he Jelata Yengkhom adidi haigum tawban Diamond TV keno da mayangi ahan ba thogal tawba numita sakhiba isai ni ai kaudri ba kolar mu lokha chege kolar gi sei taminasi Hello Hello Diamond TV gi mamom loi ani se aina nga se aha ma hakdo du thengnare nungai boi kai wai yauru bada aha ma ga phangtokre yam nungai jare nungai jai ahan ba call tawbada dum phangbi en haibirakpa Taramnokchari call tawbirakliba isagi ming amadi lefam haibiyo ai thawal haukadagi nadom cha mem chani ai live chat kano comment ibadi sangjadre ba ko khuse hangda ba haitar sum ithau taw na sum kana tawbun ta ado indom changa sidi indom chagi oiba mayek nataba atopa sakpi doira ado anauba mayek amasu sembira bro atopa kalakar gi lam da saithaba dum salake kalakar gi sayoin hoi ada asoy aran mayam tabi basing na so ngakti gani na thamjage thagate indom cha haurage haubiro
มาสักขายนาไม่สักนาสักทิศลาบทมอยมาสักสามกีเขาหน้ามุขบีHôm lang magi lamandi ina single do I magi lamanna thawai oina thare do Human magi lan bunda Pimu maselan thena Mapi thongda mairan bi Mainung thira son sinjai Thawna phaba athawba Thawai da mat Piranda mathai thetuna maning tamna hai hali langi thaura matause mamitangba leingakni khangi kuman lanbuni aran bagi kusini amambagi kusemi nong nang suroda tau thakaro lan bause na pasing jayai riba akak arau mapau se heya heya hun heya hun aram khaurang la pathau masena ahing se leptana ye namayok yariye Pale mama oi bi sing sanna sorok yang bi thak pi namon khang nariye nong yai itung le liye heya hun heya hun ma thamoi da ma pu bu thagon badi thagon jai ma pu ma su udra boi tang la mami nei ngakum Mamitangba leingakni khangi kuman lanbungni aran bagi kusini amam bagi kusem mamitangba leingakni khangi kuman lanbungni aran bagi kusini amam bagi kusemi nung nang churoda tau thakaro lan bausi na pasing jayai riba akak arau mapau se hey haya haya he thank you imam ani mayam busu Tagasari Domsa isai se asengba sakpi sai sakpi ai tare Hello. Priti na ga tara di domsa gi hojiki isai se Priti na ga tara di otho nga nuai jarani yam phajana khoidana ngakpadu da boko ai khwaidagi pamjaba isai haitare si adum aina kokta adum thethraba yam phajana ngang thore domsa thaga chari kai mathel chabi ge domsa nga si ai ngasi di bilunga thonge komdagi pharaga kom dagi pharaga hoi akoi labuk mapanda laiye akoi yumje aduna komam laiba haitar hau bane Hoi exam Na. awasaraga isai phajaba ma jo idom chai khonjel dagi taba phangjare thank you Thagasari, thagasari Domsa. momani bu thagasari thamjarage ko hoi hoi mathanggi caller da khudong chaba pijage malem gan bina misi ka sale ui isai saklo haraga haise mayam gi khar ta gi se kai daroge malem gan bi maru pranesori khundrak pam taram noksari miss call lokhate sati chachabani daw hatle oima iche mai bam gi daw ha to khrob hoini na hodra bazala khangde call se lak ga sat o khachabani ko ado kamai li tha hori jano khangja hodre hai khang bagi ni sakpiro haise isai amasu try tawge na kan honai yaroke su mate taram nok chari sangbi ragliba mayam pumna mapu dagi wahong radio da tabiri basing duga tv da yangbiri basing loina mak ai tare khusem radio da tabiri basing busu
taram na uksari. Kaka Jiten, good afternoon. Iche Tombi Machamutum, good afternoon. Rani Bala le sang them AI Thongna. Rita Borang them taram no cheri. AI Thongna na hai se. Sister ani bu urubada pakhang yam thuna faning loi. Kai na hai siba. Berani. Pani okay. Faning okay. Adai matang yam nungai bani ko hayeng ningam jaroi. Pakhang pha jing matam gi pusi do yam nungai bani. Sai ama kening jang pa. Kari. Control ngam je ta gom le bita. Iseni rupa mataram no sari bina tok indom sa bina oram do male tok pasingis. Rita Marang Them Yosele Hagachari Jema Bem Miss Aniki Isai Ama Sakpi Swami Kumar Kaino Swami Kumar ki Hara Dawni si Hagachari Kolar Mulo Kochage Iche Sanato Mi Samurai Latpam Hamala Ame Lohong Bigi Kabok sing bai sini. Mama hoi unagrami nungai ramani. Laksmi Borang them isai ta balak seri hai ni. Taram no cheri ti Ta se hauji color se isai king dana lai rabani somda. Hai ko ka Akoi sonda roll ko lai bagi ne. Hello. Hello. Taram no cheri ko to birak liba isagi ming amadi lai kam hai biyo. Aigi ming Ashad Ali ko bokuli heldagini. Isai sakna si tauram ni sar karam bai isai sakpi ka deino. Isai ji pawo pakhali kari si. Kaino da live tadi adum uzagre ado call ga smile phangaga direct wari sanaba phangbasdi ngasi na hanba oiduini ko. Ai Hana sumo mang da saru yabi khrabro. ai dia dum yaye. Oh akhoi ga di thengnabadi ngasi na han boram daw male. Chechega amuk thenagre kuye. Yam nungai re mayam ni na ko kaw su hekte yawe ado hana su thengnagre do ngasi sumu thengnaba se yam nungai re do ipagi kari sei no khudol dambi du sibo Isai se mayam di sani do amma sa age matema. hoi ngasi loi sak to khradi mathangi sakni ai lei roi do nang amatang ko Koi ha. hauzala se Awaba uta na mai tongdo Yingnamu aigi nungsibi Kanglani aina mai chache Nandi damata ni kanduna Punsigi fan loi dabi Nungsibi nang ay buwahali Ayin ba uroy daba Apam ba si malay huri Kadum da oy ribay gilambi Kung tangani si dilamang nari Ahing na mamay oy raglaga Tam nagi konzel dekat ngau nari Nangginong siba ay na Utog luba sa ironi Laikaro akalgiwang nada Tamoy singay hakputa jage Ningtanggi ahim Kudinganang na Solak niya'y tabu kauraduna
ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯁꯣꯜꯂꯛꯂꯤ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯤꯅꯝꯕ ꯋꯥꯍꯩ ꯌꯥꯏꯐꯕꯤꯅꯤ ꯅꯪꯗꯤ ꯌꯥꯏꯐꯀꯣꯜꯗ ꯁꯥꯠꯂꯨ ꯅꯤꯡꯖꯕ ꯊꯨꯡꯕꯗꯤ ꯅꯪꯒꯤ ꯁꯔꯨꯛꯅꯤ ꯄꯥꯡꯗꯕꯩ ꯅꯠꯇꯦ ꯑꯩꯅ ꯀꯞꯂꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯩꯅꯦ ꯑꯃꯟꯕ ꯋꯥꯔꯤ ꯑꯃꯒꯨꯝ ꯃꯪꯈ꯭ꯔꯁꯅꯨ ꯃꯄꯣꯛꯁꯤꯒꯦ. Thank you, ma'am. Hello. ꯑꯁ ꯆꯔꯤ ꯊꯃꯣꯏꯁꯦ ꯀꯩꯁꯨꯝ ꯁꯨꯡꯇꯧ ꯇꯧꯗꯅ ꯀꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯥꯝ ꯐꯖꯩ ꯑꯂꯤꯒꯤ ꯏꯁꯩꯁꯦ ꯑꯗꯣ ꯊꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯥꯏꯔꯤꯒ ꯇꯧꯖꯥꯠꯂꯣ ꯑꯩ ꯔꯥꯏꯁꯦ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ. ꯍꯣꯏ ꯑꯗꯨꯅ ꯀꯩꯗꯧꯋꯦꯕ ꯀꯨꯏꯔꯦꯕ ꯊꯃꯣꯏ ꯀꯥꯏꯕꯗꯤ. ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯐꯣꯠꯆꯤꯟꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯀꯨꯏꯃꯟꯈ꯭ꯔꯗꯤ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯅꯤꯀꯣ ꯀꯨꯏꯃꯟꯈ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤ ꯑꯗꯨꯅ ꯀꯨꯏꯅ ꯀꯥꯏꯕ ꯐꯠꯇ꯭ꯔꯦ ꯃꯃꯤ ꯅꯥꯏꯗꯕ ꯂꯪꯂꯥ ꯊꯤꯔꯤꯌꯦ. ꯑꯦ ꯑꯣ ꯃꯃꯤ ꯅꯥꯏꯗꯕ ꯂꯪꯂꯥ ꯊꯤꯔꯤ ꯍꯥꯏꯕꯀꯣ ꯐꯖꯩ ꯐꯣꯠꯄ ꯀꯥꯟ ꯈꯪꯗꯅꯉꯥꯏ. ꯌꯥꯝ ꯐꯖꯩ ꯑꯗꯣ ꯏꯁꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯣ ꯊꯃꯣꯏ ꯀꯥꯏ ꯍꯥꯏꯕꯗꯨꯝꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯃꯣꯏꯗꯣ ꯑꯝꯇ ꯇꯥꯏꯁꯤꯟꯁꯤ ꯑꯂꯤꯒꯤ ꯏꯁꯩꯁꯦ ꯇꯥꯕꯗ ꯃꯌꯥꯝꯁꯦ ꯊꯃꯣꯏ ꯀꯥꯏꯕ ꯑꯗꯨꯒ ꯌꯥꯝ ꯄꯦꯟꯕꯤꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯈꯨꯕꯥꯛꯀ ꯍꯧ ꯊꯤꯔꯛꯇ꯭ꯔꯣ. ꯈꯨꯕꯥꯛꯁꯨ ꯍꯧ ꯈꯨꯔꯛꯑꯦ ꯑꯗꯩ ꯊꯃꯣꯏꯁꯨ ꯃꯌꯥꯝ ꯀꯥꯏꯊꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯏꯁꯩ ꯃꯇꯦꯛ ꯑꯅꯤ ꯑꯍꯨꯝꯇꯪꯒ ꯑꯃ ꯁꯛꯀꯦ ꯁꯣꯅꯤ ꯀꯨꯃꯥꯔꯒꯤ ꯌꯥꯒꯗ꯭ꯔꯥ. ꯏꯁꯩꯁꯦ ꯃꯌꯥꯝꯁꯨ ꯉꯥꯏꯅꯕꯅꯤꯅ ꯑꯗꯣ ꯃꯇꯦꯛ ꯍꯣꯏ ꯈꯖꯤꯛꯇꯪ ꯍꯧꯗꯣꯛꯑꯝꯃꯣꯅꯦ ꯃꯊꯪꯒꯤ ꯀꯩꯅꯣ ꯕꯥꯇꯣꯟ ꯊꯥꯕ ꯑꯣꯏꯅ. ꯍꯣꯏ ꯌꯥꯔꯦ. ꯄꯟꯊꯨꯡ ꯌꯧꯔꯝꯗꯥꯏꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯕꯤꯗꯥꯏ ꯄꯤꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯔꯥ. ꯌꯥꯔꯦ. ꯑꯗꯣ ꯑꯂꯤ ꯏꯁꯩ ꯇꯝꯕ꯭ꯔꯣ. ꯇꯝꯗꯦꯗ. ꯇꯝꯗꯤꯌꯦ ꯁꯨꯝ ꯇꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯁꯨꯝ ꯂꯩꯕꯤꯕ꯭ꯔꯥ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯕꯁꯤꯗ ꯍꯪꯉꯛꯏꯅꯤꯀꯣ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯑꯩ ꯐꯖꯕ. ꯙꯅꯥꯎꯕ ꯑꯩꯈꯣꯏ ꯑꯦꯖꯦ ꯈꯣꯏꯒꯕꯨꯗꯤ ꯄꯥꯎ ꯐꯥꯎꯅꯔꯝꯃꯦ ꯑꯗꯨꯗꯨꯒ ꯁꯨꯝ ꯇꯟꯗꯅ ꯆꯠꯈꯤꯗ꯭ꯔꯦ. ꯑꯗꯨꯝ ꯇꯝꯃꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯣꯏ ꯇꯧ ꯉꯝꯅꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯅ ꯈꯣꯟꯖꯦꯜꯁꯦ ꯉꯥꯡꯊꯣꯔꯛꯑꯦ. ꯍꯣꯏ ꯍꯣꯏ. ꯊꯥꯒꯠꯆꯔꯤ ꯑꯂꯤ. ꯊꯦꯡꯛ ꯌꯨ. ꯕꯤꯅꯥ ꯑꯇꯣꯞꯄꯁꯦ ꯃꯤꯁ ꯃꯥꯅꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯑꯃꯨꯛ ꯎꯅꯔꯦ ꯍꯥꯏꯕꯤꯔꯛꯑꯦ ꯏꯟꯗꯣꯝꯆꯥ ꯕꯤꯅꯥ. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯟꯗꯣꯝꯆꯥ. ꯏꯟꯗꯤꯔꯥ ꯁꯣꯔꯣꯛꯈꯥꯏꯕꯝ ꯀꯣꯂꯔꯒꯤ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ. ꯏꯁꯩꯁꯤꯃꯗꯤ ꯈꯪꯗꯦ ꯉꯁꯥꯏꯒꯩꯗꯤ ꯈꯪꯗꯦ ꯍꯣꯏ ꯏꯁꯩꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯈꯨꯕꯥꯛꯁꯦ ꯈꯨꯔꯛꯑꯝꯗ꯭ꯔꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕ ꯅꯤꯡꯊꯧꯖꯝ ꯒꯨꯗ ꯑꯐꯇꯔꯅꯨꯟ. ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔ. ꯏꯕꯨꯡꯒꯤ ꯀꯃꯦꯟꯁꯦ ꯉꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯀꯔꯤꯝ ꯍꯥꯏꯔꯛꯑꯝꯗ꯭ꯔꯦ. ꯍꯥꯏ ꯅꯦꯅꯦ ꯄ꯭ꯔꯚꯥꯕꯇꯤ ꯂꯤꯛꯃꯥꯕꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯒꯪꯒꯔꯥꯅꯤ ꯀꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯊꯧꯔꯦꯝ ꯄ꯭ꯔꯃꯣ. ꯏꯆꯦ ꯂꯥꯡꯂꯦꯟ ꯇꯣꯅꯁꯦꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯅꯦꯅꯦ ꯋꯥꯏꯈꯣꯝ ꯊꯣꯏꯕꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯏꯆꯦ ꯒꯪꯒꯥꯔꯥꯅꯤ ꯀꯣꯜꯀꯇꯥ. ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ. ꯍꯜꯂꯣ. ꯍꯜꯂꯣ ꯃꯦꯗꯥꯝ. ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯏꯁꯩ ꯁꯛꯅꯩꯁꯤ ꯊꯧꯔꯝꯅꯤ. ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯏꯁꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯃꯦꯗꯥꯝ ꯈꯪꯉꯕꯣ ꯃꯦꯗꯥꯝ ꯇꯧꯔꯤꯗꯨ ꯅꯤꯡꯊꯤꯡ ꯈꯨꯗ꯭ꯔꯥꯛꯄꯝꯅꯤ ꯃꯦꯗꯥꯝ. ꯌꯥꯝ ꯀꯨꯏꯔꯦ ꯊꯦꯡꯅꯈꯤꯗꯕ. ꯃꯦꯗꯥꯝ ꯀꯨꯏꯔꯦ. ꯃꯦꯗꯥꯝ ꯃꯐꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ. ꯃꯐꯝꯁꯦ ꯍꯥꯏꯕꯗꯤ ꯑꯁꯤꯒꯤ ꯏꯁꯇꯦꯁꯟꯁꯤ. ꯈꯣꯡꯖꯣꯝꯗꯅꯦ ꯑꯗꯨꯝ. ꯈꯣꯡꯖꯣꯝꯗ ꯑꯗꯨꯒ ꯈꯣꯡꯖꯣꯝꯗ. ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯍꯦꯠ ꯑꯣꯄꯣꯖꯤꯠꯇ ꯂꯩ. ꯑꯣ ꯑꯗꯨ ꯑꯩ ꯈꯪꯅꯤꯡꯗꯅ ꯉꯥꯏꯍꯥꯛ ꯂꯩꯕꯅꯦ. ꯍꯣꯏ.
ꯑꯗꯨꯗꯤ ꯁꯥꯔꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯏꯁꯩ ꯑꯃꯃꯨꯛ ꯇꯥꯃꯤꯟꯅꯁꯤꯀꯣ. ꯍꯧꯕꯤꯔꯁꯤ ꯁꯥꯔꯒꯤ ꯏꯁꯩ. ꯚꯤꯗꯤꯑꯣꯒ ꯃꯥꯟꯅꯗꯕ. ꯆꯠꯂꯨꯀꯣ ꯅꯪꯗꯤ ꯆꯥꯟꯅꯕꯤ. ꯃꯦꯗꯥꯝ ꯁꯛꯆꯔꯛꯀꯦ. ꯆꯠꯂꯨꯀꯣ ꯅꯪꯗꯤ ꯆꯥꯟꯅꯕꯤ ꯂꯦꯂꯨꯔꯣ ꯅꯨꯡꯁꯤ ꯃꯀꯥꯗ ꯂꯦꯂꯒꯦ ꯑꯩꯗꯤ ꯀꯞꯇꯨꯅ ꯂꯦꯂꯨꯀꯣ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩꯅ ꯋꯥꯕ ꯎꯔꯒ ꯅꯪꯒꯤ ꯑꯩꯅ ꯀꯞꯄ ꯎꯔꯒ ꯑꯩꯅ ꯋꯥꯕ ꯎꯔꯒ ꯅꯪꯒꯤ ꯑꯩꯅ ꯀꯞꯄ ꯎꯔꯒ ꯆꯠꯂꯨꯀꯣ ꯅꯪꯗꯤ ꯆꯥꯟꯅꯕꯤ ꯂꯦꯂꯨꯔꯣ ꯅꯨꯡꯁꯤ ꯃꯀꯥꯗ ꯂꯦꯂꯒꯦ ꯑꯩꯗꯤ ꯀꯞꯇꯨꯅ ꯂꯦꯂꯨꯀꯣ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩꯅ ꯋꯥꯕ ꯎꯔꯒ ꯅꯪꯒꯤ ꯑꯩꯅ ꯀꯞꯄ ꯎꯔꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯅꯤ ꯂꯣꯠꯄ ꯅꯥꯏꯔꯔꯣꯏ ꯂꯤꯔꯨꯕꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯅꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯂꯤꯔꯨꯕꯒꯤ ꯌꯦꯛꯈ꯭ꯔꯕ ꯁꯛꯇꯝ ꯊꯃꯣꯏꯗ ꯅꯪꯒꯤ ꯎꯠꯄ ꯅꯥꯏꯗ꯭ꯔꯃꯁꯨꯅ ꯏꯔꯥꯡꯁꯤꯡ ꯆꯤꯟꯊꯍꯜꯂꯤ ꯅꯪꯅ ꯊꯃꯣꯏꯁꯤ ꯀꯥꯏꯍꯜꯂꯝꯂꯤ 이랑시 싱타할리 낭나 아무시 깔할람리 낭나 잘루고 난디 잘라디 레루로 무시마까다 레라디 아이디 깝투나 레루고 난디 타모도 아이나 와봐 우라가 난디 아이나 까빠 우라가 예카바 삭담이 낭디 못발나야로 상루바기 예카바 삭담이 타모다 낭디 못발나이다 마수나 이랑 시승타 할리 낭나 타모시까 할람리 이랑 시승타 할리 낭나 타모시까 할람리 무당을 신자라기 무당 ꯌꯥꯝ ꯐꯖꯩ ꯁꯥꯔꯒꯤ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯈꯪꯍꯧꯗꯅ ꯊꯦꯡꯅꯕ ꯂꯣꯏꯅꯅ ꯏꯁꯩ ꯐꯖꯕ ꯑꯃ ꯉꯥꯡꯊꯣꯛꯄꯤꯔꯝꯕ ꯁꯥꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005 707-808 नंबर से अमुक्तंग हन्ना निंगसिंगजगे 7005-707-808 नंबर से कॉल तौबीदुना खोइदाब इसे अमममतंग खुदोल तंबिरमु मरुप अविनाश ना हाइसे मिस अनिमा अमनसु हेंदे अमनसु तादे चप माने थैंक यू थागतचरी मथंगी कॉलर अमुक लौखचगे इबुंग सलापम अंजन बुसु तराम उच्चरी हेलो हेलो तराम उच्चरी कॉल तौबिरकली बाय सागी मिंग अमदि लेफम हाइबियो मैम मने बुइकाय खुमना बुचबग लोइना आई मैडम यार पोक्तगी खोगेन ने मैडम ngasi लाइफ तगा खोगेन छनजामना मेरा पोकिबदो होय खंगजै याम कुइरबा थेंगनरकपा याम कुइरबा होय मैम काउजदे होय करम बेसै कुदोल तंबिदुइनो मैम वाबदंग सुम हानबद हाइजगे मैडम होय केनोजे मैडम रेडियो दना अखोय यारपोक्से याम फजना दुम सेंगा ताजा बाइतारे होय याम अतै नवाइजे चेनेलदगी वहम रेडियो दिना दुम सेंगना हेना ताजा बाइतारे अतै दि दुम मैडम खा सौयेबको होय अदो रेडियो तालदि याम मे सेंगना दुम ताजे मैडम खर नकनरबनिना होय मैडम मैडम कइनोगी आर्टिस्ट मिंथौ जमना सकपा थैरांग बिबना ऐसेजिगी इबीबा मै बिबना
ꯖꯃꯨꯅꯥ ꯊꯣꯛꯆꯣꯡꯒꯤ ꯃꯌꯦꯛꯇ ꯅꯤꯡꯁꯤꯡꯂꯤꯕ ꯃꯇꯝꯗꯣ ꯏꯁꯩ ꯑꯃꯇꯪ ꯁꯛꯆꯔꯛꯀꯦ ꯃꯦꯗꯥꯝ ꯌꯥꯏꯌꯦ ꯇꯥꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯗꯣꯜ ꯍꯣꯏ ꯃꯦꯗꯥꯝ ꯇꯝꯕꯤꯔꯛꯑꯣ ꯃꯦꯗꯥꯝ ꯍꯧꯖꯔꯛꯑꯒꯦ ꯍꯣꯏ ꯍꯧꯕꯤꯔꯁꯤ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯃꯇꯝꯗꯣ 이반이디 누시기 하우라섬 생야기 람비 마사도 생야기 람비 마사도 lephauri ngasisu lengdan usan pareng athauri laika panna tharo thambal tharikha sinyagi pad masaduda sinyagi pad masaduda nungsinang tamangairene uba pangriba imitsidang Sangnakiba nungsiwasak tungoy na palem panthau yatang inkrabi nang bukaw gingamdare mikupsida Sangnakiba nungsiwasak tungoy na palem panthau yatang inkrabi nang bukaw gingamdare mikupsidang wasak sina lipul oy leli angaw bagum takli pa may sakse mutpadi nairaroy ngasisu tembi na bayaw drabata moise makhol tong akap lagle mapamse ururaga tari makai penai drabi nanggi konzen yeng makai yeng ningba nanggi saktam tari makai penai drabi nanggi konzen yeng makai yeng ningba nanggi saktam Katilaibi misumbi minokdong Samzarabi ikaitibi natawdong Ningsing tarakanu yadre Aigi mitlugi pirang se Ningsing libarang matamdong Ibanigi Nungsigi haurakam Sinyagi lambi masadong Lephauri ngasisu lengdan usan pareng Tathauri laika panna tharo thambal tharikang Sinyagi pat masadudang Sinyagi pat masadudang Sinyagi pat masadudang Thank you madam ani lojirage ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯅ ꯉꯥꯡꯊꯣꯔꯛꯑꯦ ꯇꯥꯈꯤꯗꯕ ꯁꯨꯝ ꯀꯨꯏꯕꯩꯔꯥ ꯈꯪꯗꯦ ꯌꯥꯝꯅ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯇꯥꯕꯗ ꯈꯣꯟꯖꯦꯜꯁꯨ ꯑꯗꯨꯝ ꯐꯖꯩ Thank you madam madam ado artist ki sei madam ꯍꯣꯏ akoina nongphado live phone program da khanbirakpada adum leibigadra natraga ꯂꯩꯅꯤ ꯑꯗꯨꯝ ꯂꯩꯅꯤ hoi madam ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ hoi madam thank you madam ꯊꯥꯒꯠꯆꯔꯤ ꯀꯆꯔꯤ ꯃꯃꯥ ꯁꯈꯤ ꯌꯨꯝꯅꯥꯝ ꯏꯆꯥ ꯄꯨꯁꯄꯔꯅꯤꯁꯦ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯒ ꯎꯅꯗ ꯀꯨꯏꯔꯦ ꯑꯗꯨꯝ ꯉꯁꯤꯗꯤ ꯎꯅꯔꯦ ꯍꯥꯏꯕꯔꯦ ꯃꯃꯥꯗꯤ ꯑꯗꯨꯝ ꯎꯏꯌꯦ ꯑꯇꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯗꯣ ꯊꯦꯡꯅꯗꯕꯩ ꯋꯥꯅꯤ ꯃꯃꯥꯒ ꯊꯦꯡꯅꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯃꯥ ꯉꯁꯤꯗꯤ ꯂꯥꯏꯚꯇ ꯑꯃꯨꯛ ꯊꯦꯡꯅꯕꯁꯦ ꯏꯕꯨꯡ ꯃꯤꯁꯇꯔ ꯗꯣꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯅꯕꯨꯡ ꯆꯪꯖꯔꯛꯀꯦꯅ ꯍꯥꯏꯕꯤꯔꯦ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯉꯤ ꯏꯕꯨꯡ ꯆꯪꯕꯤꯔꯣ ꯖꯒꯥ ꯂꯩꯖꯔꯤ ꯒꯥꯏꯇ꯭ꯔꯤ ꯍꯩꯔꯣꯝ ꯃꯤꯁꯗꯤ ꯕꯨꯂꯦꯠ ꯁꯛꯄꯤꯔꯣ ꯑꯩꯗꯤ ꯕꯨꯂꯦꯠꯀꯤ ꯋꯥꯗꯣꯛ ꯁꯛꯀ ꯕꯨꯂꯦꯠꯁꯦ ꯉꯍꯥꯟ ꯁꯛꯈꯤꯕꯗꯨꯗꯩ ꯑꯩ ꯁꯛꯆꯔꯔꯣꯏ ꯍꯥꯏꯖꯈ꯭ꯔꯗꯨꯅꯤ ꯕꯨꯂꯦꯠꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯑꯩ ꯄꯥꯏꯕ ꯍꯩꯇꯦꯕ ꯕꯨꯂꯦꯠ ꯊꯧꯕꯁꯨ ꯍꯩꯇꯦ ꯄꯥꯏꯕꯁꯨ ꯍꯩꯇꯦ ꯊꯥꯒꯠꯆꯔꯤ
ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯨꯝ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯗꯅ ꯀꯪꯅ ꯁꯨꯝ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯈꯔ ꯀꯩꯗꯧꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯥꯁꯦ ꯈꯤꯡ ꯂꯥꯎꯅꯕ ꯍꯛꯆꯥꯡ ꯈꯤꯡ ꯂꯥꯎꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯍꯥꯏꯗꯤ ꯍꯧꯅ ꯑꯝꯇ ꯅꯣꯛꯊꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯔꯒ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯕ ꯃꯇꯦꯛ ꯑꯃꯇꯪ ꯌꯦꯡꯖꯔꯛꯀꯦ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯃꯃꯥ ꯈꯣꯏꯒꯨꯝꯕꯤ ꯃꯌꯥꯝꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯏꯁꯩꯁꯦ ꯃꯃꯥ ꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯒꯗꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯆꯤꯡꯂꯣꯂꯥꯅ ꯂꯩꯈ꯭ꯔꯕ ꯅꯪꯕꯨ ꯆꯦꯛꯂꯥꯏ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯕ ꯅꯪꯕꯨ ꯆꯤꯡꯂꯣꯂꯥꯅ ꯂꯩꯈ꯭ꯔꯕ ꯅꯪꯕු ꯆꯦꯛꯂꯥꯏ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯕ ꯅꯪꯕꯨ ꯄꯥꯡꯒꯜ ꯁꯣꯠꯄꯤꯅꯨꯖꯥ ꯑꯩꯅ ꯀꯔꯝꯅꯕꯨ ꯀꯥꯎꯔꯁꯤꯒꯦ ꯆꯤꯡꯂꯣꯂꯥꯅ ꯂꯩꯈ꯭ꯔꯕ ꯅꯪꯕꯨ ꯅꯣꯡꯕꯨ ꯉꯥꯜꯂꯤ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯤꯡ ꯑꯣꯏꯔꯦ ꯃꯩ ꯆꯥꯛꯍꯦꯜꯂꯤ ꯅꯣꯡꯕꯨ ꯉꯥꯜꯂꯤ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯤꯡ ꯑꯣꯏꯔꯦ ꯃꯩ ꯆꯥꯛꯍꯦꯜꯂꯤ ꯎꯖꯕ ꯐꯪꯗ꯭ꯔꯕ ꯏꯃꯤꯠꯁꯤꯅ ꯎꯍꯜꯂꯤꯗꯣ ꯃꯃꯤ ꯁꯥꯃꯤ ꯎꯖꯕ ꯐꯪꯗ꯭ꯔꯕ ꯏꯃꯤꯠꯁꯤꯅ ꯎꯍꯜꯂꯤꯗꯣ ꯃꯃꯤ ꯁꯥꯃꯤ ꯅꯪꯅ 이만다 ꯂꯦꯞꯄꯒꯨꯝ ꯆꯤꯡꯂꯣꯂꯥꯅ ꯂꯩꯈ꯭ꯔꯕ ꯅꯪꯕꯨ ꯆꯦꯛꯂꯥꯏ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯕ ꯅꯪꯕꯨ ꯆꯤꯡꯂꯣꯂꯥꯅ ꯂꯩꯈ꯭ꯔꯕ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯁꯩꯁꯦ 아타빠 징야 땀야다 잭라는 잉아이다 콩바금 아타빠 징야 땀야다 잭라는 잉아이다 콩바금 낭나 까우바금 따루리 누자 타모이다 망금나 낭나 까우 낭나 까우바금 따루리 누자 타모이나 망금나 징로 lấy khờ nang bu chiếc lai sắc lô lâu khờ nang bu ching lô la na lấy khờ nang bu chiếc lai sắc lô lâu khờ nang bu 이세이제 파자다버네 ꯑꯗꯨꯝ ꯁꯛꯆꯜꯂꯛꯄꯅꯤꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯊꯝꯃꯒ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯏꯁꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯦꯝ ꯑꯩ ꯆꯦꯟꯅꯥꯏꯗ ꯂꯩꯖꯕꯅꯦ ꯑꯩꯒꯤ ꯃꯤꯡ ꯋꯤꯂꯤꯌꯝ ꯀꯧꯖꯩ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯅꯤ ꯃꯔꯨꯞ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯗꯣꯏꯅꯣ
ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯩ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯁꯛꯆꯒꯦ ꯇꯧꯕꯅꯦ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯁꯛꯄꯨꯗꯤ ꯍꯩꯇꯕ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯁꯩꯗꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯅ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯁꯛꯆꯒꯦ ꯇꯧꯕ ꯍꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯁꯩ ꯑꯃ ꯁꯛꯈꯤꯕꯗꯣ ꯇꯥꯍꯧꯋꯤꯗꯅꯀꯣ ꯍꯣꯏ ꯑꯗꯣ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯀꯣꯂꯔ ꯃꯌꯥꯝꯁꯨ ꯍꯥꯏꯇꯥꯔꯦ ꯍꯩꯕ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯁꯛꯇꯣꯔꯛꯄꯗ ꯅꯨꯡꯁꯤꯕ ꯌꯥꯎꯕꯩ ꯋꯥꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯑꯃꯠꯇ ꯅꯠꯇꯕꯅꯤna ꯑꯗꯨꯝ ꯄꯪꯁꯛꯇ ꯁꯛꯅꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨꯝ ꯈꯟꯕꯤꯒꯅꯨ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯂꯥꯟꯊꯣꯛꯄꯤꯔꯛꯑꯣ ꯍꯣꯏ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯍꯧꯕꯤꯔꯁꯤ ꯃꯔꯨꯞꯀꯤ ꯏꯁꯩ ꯍꯣꯏ ꯍꯣꯏ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯒꯅ ꯅꯤꯡꯁꯤꯡꯕꯁꯨ ꯃꯍꯦꯜꯂꯤ ꯎꯔꯔꯣꯏ ꯈꯜꯂꯒ ꯎꯏꯁꯤꯜꯂꯁꯨ ꯃꯤꯠꯁꯦ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤꯁꯤꯗꯤ ꯀꯔꯝꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯅꯨꯡꯁꯤꯕꯁꯤꯅ ꯑꯃꯨꯛꯁꯨ ꯍꯦꯜꯂꯤꯀꯣ ꯅꯨꯡꯁꯤꯕ ꯁꯤꯟꯖꯔꯒꯦ ꯌꯥꯝ ꯐꯖꯅ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯛꯑꯦ ꯃꯊꯪꯗ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯁꯤꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯏꯁꯥꯁꯦ ꯑꯗꯨꯝ ꯁꯛꯂꯛꯑꯦ ꯃꯔꯨꯞꯁꯤꯁꯨ ꯃꯊꯪꯗ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯁꯤꯗꯤ ꯏꯁꯥꯁꯦ ꯅꯤꯛꯄꯅ ꯌꯥꯗꯦ ꯏꯁꯩꯁꯦ ꯂꯣꯏ ꯀꯥꯎꯔꯦꯕ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯍꯣꯏ ꯌꯥꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯇꯥꯏꯕꯪꯉꯥꯟꯕ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩꯅ ꯃꯤꯁ ꯄꯨꯁꯄꯥꯅ ꯁꯛꯑꯁꯨ ꯃꯤꯁ ꯖꯨꯅꯤꯌꯥꯅ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯧꯖꯔꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯊꯥꯗꯒꯤ ꯕꯤꯝꯕꯤꯁꯛ ꯗꯦꯕꯤ ꯇꯔꯥꯝ ꯅꯧꯖꯔꯤ ꯏꯃꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯏꯃꯥ ꯑꯣ ꯉꯁꯤꯁꯦ ꯆꯝꯊꯣꯡ ꯑꯃꯒ ꯁꯤꯡꯖꯨ ꯑꯃꯒ ꯆꯥꯔꯦ ꯌꯥꯝ ꯍꯥꯎꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯆꯥꯅꯕ ꯃꯊꯦꯜ ꯑꯃ ꯆꯥꯕꯤꯔꯦ ꯑꯗꯣ ꯏꯁꯩ ꯐꯖꯕ ꯑꯃꯁꯨ ꯁꯛꯂꯛꯀꯗꯕ ꯃꯥꯜꯂꯦ ꯏꯃꯥꯁꯦ ꯏꯃꯥ ꯏꯁꯩ ꯍꯩꯇꯦꯗ ꯅꯣꯏ ꯃꯌꯥꯝ ꯁꯛꯅꯕ ꯑꯣꯏꯔꯒꯅ ꯄꯪꯁꯛꯇ ꯁꯛꯅꯤꯡꯕ ꯍꯩꯗꯤ ꯍꯩꯇꯕ ꯍꯣꯏ ꯑꯗꯣ ꯃꯃꯥꯒꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯏꯆꯥ ꯅꯨꯄꯤꯗꯤ ꯂꯩꯕꯤꯕ꯭ꯔꯣ ꯂꯩ ꯈꯔ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯈ꯭ꯔꯣ ꯃꯗꯨ ꯀꯥꯔꯟꯒ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ ꯃꯥꯅꯅꯤ ꯁꯣꯏꯍꯜꯂꯛꯇꯣꯏꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅꯤ ꯃꯥ ꯈꯔ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯃꯃꯥꯒꯤ ꯏꯁꯩ ꯍꯧꯕꯤꯔꯁꯤ ꯍꯧꯔꯒꯦ ꯍꯧꯕꯤꯔꯁꯤ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯍꯥꯏꯅꯔꯒ ꯋꯥꯕꯅꯤ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯍꯥꯏꯅꯔꯒ ꯋꯥꯕꯅꯤ ꯁꯨꯝꯗꯅ ꯃꯪꯕꯅꯤ ꯅꯨꯡꯁꯤ ꯋꯥꯈꯜꯅ ꯉꯥꯎꯕꯅꯤ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯍꯥꯏꯅꯔꯒ ꯋꯥꯕꯅꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕꯅꯤ ꯅꯨꯡꯁꯤꯕ ꯈꯪꯅꯔ ꯃꯇꯨꯡꯗꯗꯤ ꯊꯥꯕꯜ ꯈꯔ ꯑꯍꯤꯡꯗ ꯑꯆꯤꯛꯄ ꯊꯤꯕꯅꯤ ꯀꯥꯎꯒꯅꯨ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯍꯥꯏꯅꯔꯒ ꯋꯥꯕꯅꯤ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯣꯃꯣꯟꯇ ꯅꯣꯛꯄꯅꯤ ꯊꯃꯣꯏꯗꯣ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯣꯃꯣꯟꯇ ꯅꯣꯛꯄꯅꯤ ꯊꯃꯣꯏꯗꯣ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯕꯅꯤ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯕꯅꯤ
बहैरुनु इता पाइनरगवानी लोइजरे इचानी थागचरी इमा याम फजना सकपिरे ꯏꯁꯩꯁꯤ ꯑꯣꯟꯅꯗ꯭ꯔꯣ ꯃꯃꯥꯒ ꯖꯣꯌꯥꯒ ꯑꯣꯟꯅꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯃꯣꯏꯅ ꯍꯧꯒꯠꯂꯛꯄꯅꯤꯗꯅ ꯑꯩꯈꯣꯏꯅ ꯂꯣꯊꯥꯔꯛꯄ ꯌꯥꯝ ꯐꯖꯅ ꯉꯥꯡꯊꯣꯔꯛꯑꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯃꯃꯥ ꯏꯁꯩꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯃꯥ ꯉꯁꯤꯁꯤꯕꯣ ꯑꯣ ꯆꯝꯊꯣꯡ ꯑꯃꯒ ꯁꯤꯡꯖꯨ ꯑꯃ ꯆꯥꯔꯦ थागचरी इमा कॉल तौबिरक्तुना थौरम असिबु मपुंग फाहानबिरंबगीदमक ꯆꯥꯅꯤꯗꯤ ꯃꯃꯥ ꯏꯁꯩꯁꯦ ꯇꯥꯕꯗ ꯐꯖ ꯇꯧꯕ ꯉꯥꯎ ꯀꯩꯅꯣ ꯍꯤꯟꯖꯥꯡꯁꯨ ꯑꯅꯤꯔꯛ ꯍꯟꯖꯤꯜꯂꯦꯅ ꯇꯧꯋꯤ ꯑꯗꯨꯅꯤ ꯀꯥꯎꯊꯣꯛꯈꯤꯗꯅ ꯍꯦꯛꯇ ꯍꯪꯖꯤꯟꯈ꯭ꯔꯕꯅꯦ ꯊꯝꯃꯦ ꯀꯩꯅꯣꯝꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯏꯁꯩ ꯁꯛꯑꯝꯃꯣ ꯍꯥꯏꯔꯒ ꯀꯔꯣꯝꯗꯅꯣ ꯏꯁꯩ ꯁꯛꯑꯝꯃꯣ ꯍꯥꯏꯁꯦ ꯈꯣꯏꯗꯅꯠꯇ꯭ꯔꯃ थागचरी ममा इबेम पिसक मथंगी कोलार खुदोंचाब पिजगे इबुंग सगाकपम अजनगी थमोय यावरमद्री कमाइन तौरिजा कना उरगे थमोय हुरान बा याव कइनो हासिबो अतै हुबदी मिगी थमोय हुबी फत्ते कꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯁꯟꯗꯣꯛꯏꯕ ꯖꯒꯥ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯌꯦꯡꯕꯤꯕ ꯃꯔꯛꯇꯒꯤ ꯌꯥꯎꯔꯒꯗꯤ ꯃꯤꯒꯤ ꯊꯃꯣꯏꯗꯣ ꯍꯟꯖꯟꯕꯤꯌꯣ ꯃꯌꯥꯡ ꯃꯌꯨꯝ ꯑꯜꯇꯥꯞ ꯀꯩꯅꯣ ꯄꯔꯣꯛ ꯅꯣꯛꯅꯤꯡ ꯂꯩꯔꯦ ꯑꯩꯒꯤ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯑꯜꯇꯥꯞꯁꯦ ꯉꯁꯥꯏꯗꯤ ꯎꯈ꯭ꯔꯕꯅꯦ ꯑꯗꯣ ꯀꯃꯦꯟ ꯌꯥꯝꯗꯕꯒꯤꯅꯦꯉꯁꯥꯏ ꯑꯍꯥꯟꯕꯗꯗꯤ ꯎꯈ꯭ꯔꯕꯅꯦ ꯑꯗꯣ ꯀꯃꯦꯟ ꯆꯦꯟꯈꯠꯈꯤꯕꯒꯤꯅꯦ ꯑꯗꯣ ꯍꯣꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥ ꯂꯩꯆꯤꯟꯁꯨ ꯌꯧꯔꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯀꯥ ꯁꯃꯔꯦꯟꯗ꯭ꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯀꯥ PK Health ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯔꯨꯞꯄꯨꯁꯨ ꯃꯃꯥꯁꯦ ꯁꯣꯔ ꯐꯨꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯀꯀꯥ ꯖꯤꯇꯦꯟ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯁꯛꯂꯛꯏ ꯏꯁꯩꯗꯨꯗ ꯀꯀꯥ ꯀꯗꯥꯏꯗꯒꯤ ꯁꯣꯔ ꯐꯨꯟꯕꯅꯣꯗ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯛꯂꯛꯑꯣ ꯍꯥꯏꯗꯤ ꯁꯛꯄ ꯀꯩꯁꯨ ꯉꯝꯃꯣꯏ ꯃꯃꯥꯅ ꯁꯛꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯆꯔꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯏꯁꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯧꯖꯔꯛꯏꯁꯦ ꯑꯩꯍꯥꯛ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝꯄꯨꯒꯤ ꯃꯄꯥꯟꯗꯒꯤ ꯏꯕꯦꯌꯥꯏꯃ ꯃꯃꯥ ꯏꯕꯦꯌꯥꯏꯃ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯃꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯗꯤ ꯎꯇꯤ ꯊꯣꯡꯕꯣꯏ ꯆꯥꯔꯨꯔꯦꯅꯦ ꯉꯥꯏꯍꯥꯛꯁꯨ ꯁꯦꯠꯊꯔꯨꯔꯦ ꯁꯨꯝ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯗꯣ ꯉꯥꯛꯇꯪ ꯁꯦꯠꯊꯔꯨꯔꯦ ꯏꯆꯥ ꯑꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯁꯨꯝ ꯌꯦꯡꯉꯒ ꯁꯨꯝ ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯨꯗꯣ ꯇꯧꯔ ꯃꯥꯅꯦ ꯉꯥꯛꯇꯪ ꯁꯦꯠꯊꯔꯨꯔꯦ ꯃꯃꯥ ꯏꯁꯩ ꯑꯃꯇ ꯃꯇꯧ ꯇꯝꯖꯔꯛꯀꯦ ꯍꯣꯏ ꯃꯌꯥꯝꯒ ꯇꯥꯃꯤꯟꯅꯖꯒꯦ ꯏꯃꯥ ꯍꯣꯏ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡ ꯏꯆꯥ ꯑꯅꯤꯅ ꯉꯥꯛꯄꯤꯒꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯀꯌꯥꯗ ꯐꯖꯔꯕ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯆꯤꯡꯃꯤ ꯅꯤꯡꯉꯨꯜ ꯑꯩꯒꯤ ꯃꯄꯨꯛꯁꯦ ꯃꯔꯥꯡꯉꯤꯗ ꯃꯔꯥꯡꯉꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯀꯌꯥꯗ ꯐꯖꯔꯕ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯆꯤꯡꯃꯤ ꯅꯤꯡꯉꯨꯜ ꯑꯩꯒꯤ ꯃꯕꯨꯛꯁꯦ ꯃꯔꯥꯡꯉꯤꯗ ꯇꯥꯝꯂꯕ ꯆꯤꯡꯒꯤ ꯆꯤꯡꯌꯥꯗ ꯎꯆꯦꯛ ꯃꯌꯥꯝꯅ ꯄꯥꯏꯔꯛꯂꯦ ꯇꯥꯝꯂꯕ ꯆꯤꯡꯒꯤ ꯆꯤꯡꯌꯥꯗ ꯎꯆꯦꯛ ꯃꯌꯥꯝꯅ ꯄꯥꯏꯔꯛꯂꯦ ꯅꯨꯡꯁꯤꯔꯕ ꯈꯨꯟꯒꯤ ꯀꯥꯡꯁꯤ ꯃꯀꯣꯟꯅ
ꯑꯩꯕꯨ ꯉꯥꯎꯍꯜꯂꯦ ꯀꯔꯤ ꯇꯧꯁꯤꯔꯥ ꯑꯩꯕꯨ ꯇꯧꯐꯝ ꯈꯪꯗꯔꯦ ꯀꯔꯤ ꯇꯧꯁꯤꯔꯥ ꯑꯩꯕꯨ ꯇꯧꯐꯝ ꯈꯪꯗꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯀꯌꯥꯗ ꯐꯖꯔꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯀꯌꯥꯗ ꯐꯖꯔꯕ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄ ꯄꯥꯈꯪꯅ ꯑꯁꯨꯝꯅ ꯂꯛꯅꯕ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄ ꯄꯥꯈꯪꯅ ꯑꯁꯨꯝꯅ ꯂꯛꯅꯕ ꯃꯕꯨꯛꯁꯦ ꯃꯔꯥꯡ ꯃꯔꯥꯡꯉꯤ ꯀꯔꯤ ꯑꯣꯏꯕꯔꯥ ꯑꯩꯗꯤ ꯑꯁꯨꯝ ꯅꯣꯛꯅꯤꯡꯉꯤ ꯂꯩꯁꯥ ꯐꯥꯔꯛꯄꯁꯤꯕꯨ ꯑꯩꯗꯤ ꯑꯁꯨꯝ ꯅꯣꯛꯅꯤꯡꯉꯤ ꯂꯩꯁꯥ ꯐꯥꯔꯛꯄꯁꯤꯕꯨ ꯑꯣ ꯑꯁꯨꯝ ꯇꯧꯕꯔꯥ ꯑꯁꯨꯝ ꯇꯧꯕꯔꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯀꯌꯥꯗ ꯐꯖꯔꯕ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯆꯤꯡꯅꯤ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯃꯕꯨꯛꯁꯦ ꯃꯔꯥꯡ ꯃꯔꯥꯡꯉꯤꯗ ꯃꯔꯥꯡ ꯃꯔꯥꯡꯉꯤꯗ ꯍꯣ ꯍꯥꯏꯌꯣ ꯍꯩ ꯍꯥ ꯍꯣ ꯍꯥꯏꯌೋ ꯍꯩ ꯍꯣ ꯍꯥꯏꯌꯣ ꯍꯩ ꯍꯥ ꯍꯣ ꯍꯥꯏꯌꯣ ꯍꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯥꯅꯤ ꯏꯁꯩꯁꯦ ꯀꯃꯥꯏ ꯊꯥꯒꯠꯁꯤꯒꯦ ꯏꯃꯥꯁꯦ ꯀꯃꯥꯏ ꯊꯥꯒꯠꯁꯤꯒꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯃꯥ ꯏꯃꯥ ꯏꯕꯦꯝꯒꯤ ꯁꯛꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃ ꯁꯛꯇꯣꯛꯑꯃ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃ ꯁꯨꯝ ꯁꯛꯇꯣꯛꯑꯝꯃꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯃꯤꯟꯅꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯟꯖꯟ ꯊꯥꯒꯠꯅꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯆꯥꯠꯇꯁꯨ ꯏꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯑꯦ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯅꯁꯨ ꯈꯨꯕꯥꯛ ꯃꯌꯥꯝꯕꯨ ꯌꯥꯝ ꯈꯨꯕꯤ ꯊꯥꯒꯠꯆꯔꯤ 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 ꯏꯃꯥ ꯊꯝꯖꯔꯦ ꯏꯆꯦ ꯅꯥꯎꯆꯥ ꯀꯣꯟꯖꯦꯡꯕꯝ ꯏꯆꯦ ꯏꯕꯦꯝꯃꯁꯦ ꯏꯁꯩ ꯌꯥꯝꯅ ꯍꯩꯌꯦ ꯍꯥꯏꯕꯤꯔꯛꯑꯦ ꯁꯨꯟꯗꯔ ꯁꯔꯥꯡꯊꯦꯝ ꯃꯤꯁ ꯕꯤꯟꯗ꯭ꯌꯥꯒꯤꯁꯨ ꯑꯃꯇꯪ ꯀꯥꯝꯊꯣꯛꯍꯜꯂꯛꯑꯗꯧꯅꯤ ꯍꯧꯖꯤꯛ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔ ꯗꯣꯟ ꯊꯤꯟꯕꯤꯅꯕ ꯂꯩꯔꯤꯉꯩꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯊꯤꯟꯕꯤꯅꯕ ꯂꯩꯔꯤꯉꯩꯁꯤꯗ ꯃꯤꯁ ꯑꯅꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯌꯥꯝ ꯀꯟꯅ ꯂꯥꯎꯖꯈꯤꯕꯅꯤ ꯇꯥꯕꯤꯗꯦꯀꯣ ꯍꯥꯏꯕꯤꯔꯛꯑꯦ ꯃꯃꯥꯅ ꯏꯃꯥ ꯁꯈꯤꯅ ꯍꯥꯏꯁꯦ ꯊꯃꯣꯏ ꯍꯨꯔꯥꯟꯕ ꯀꯅꯥꯅꯣ ꯃꯤꯒꯤ ꯊꯃꯣꯏ ꯄꯤꯊꯣꯛꯄꯤꯈꯣ ꯅꯠꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯖꯅꯤ ꯏꯕꯦꯆꯥ ꯏꯕꯦꯆꯥ ꯊꯃꯣꯏ ꯄꯤꯊꯣꯛꯈꯣꯅꯦ ꯊꯃꯣꯏ ꯄꯤꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯇꯩ ꯃꯥꯡꯕꯗꯤ ꯃꯥꯡꯕꯅꯤ ꯊꯃꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯁꯤ ꯊꯃꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯁꯤ ꯇꯥꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯗꯣ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯁ ꯕꯤꯟꯗ꯭ꯌꯥꯒꯤ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯏꯁꯩ ꯑꯃ ꯀꯥꯝꯊꯣꯔꯛꯑꯣ ꯃꯇꯦꯛ ꯑꯃꯈꯛ ꯑꯗꯨꯝ ꯁꯨꯝ ꯉꯪꯖꯒꯦ ꯍꯩꯔꯒ ꯉꯪꯖꯕꯗꯤ ꯅꯠꯆꯗꯦ ꯄꯥꯏꯃ ꯅꯧꯅꯃꯤꯕ ꯄꯨꯛꯇꯛꯄ ꯂꯣꯏꯌꯨꯝꯕ ꯀꯣꯏꯀꯛꯅꯕꯤ ꯅꯤꯡꯉꯣꯟ ꯁꯝꯂꯥꯡ ꯍꯨꯝꯗꯣꯛꯄꯤꯅꯨ ꯍꯨꯝꯗꯣꯛꯄꯤꯅꯨ ꯄꯥꯏꯃ ꯅꯧꯅꯃꯤꯕ ꯄꯨꯛꯇꯛꯄ ꯂꯣꯏꯌꯨꯝꯕ ꯀꯣꯏꯀꯛꯅꯕꯤ ꯅꯤꯡꯉꯣꯟ ꯁꯝꯂꯥꯡ humdok pinu Panthogi sangaida sanakhige palemgi thogai phangjakhige koikaknabi samlang humdok pinu koikaknabi ningon gi samlang humdok pinu Ôi ghi ta rồi na chôm lấy rang lấy nung si Ye tớ chân ghê khăn bị khi nuôi xa bi Loisalage swaida Kaino isaise nophe sai sibu kamai toijano Ngasai khara nokhibada paknokta noningle nokpa hauba yadre paknokta noninge ba ꯑꯗꯨꯅꯤ ꯑꯩꯅ ꯍꯦ ꯍꯥꯏꯖꯕꯗꯣ ꯑꯩꯗꯤ
ꯏꯁꯩꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯁꯛꯄꯅ ꯐꯩꯕꯀꯣ ꯑꯔꯥꯡꯕ ꯁꯛꯄꯁꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯦꯛ ꯂꯥꯡꯉꯨꯕꯗꯅꯦ ꯏꯁꯥꯁꯦ ꯑꯗꯨꯝ ꯃꯊꯟꯇ ꯑꯗꯨꯝ ꯂꯥꯡ ꯂꯩꯈꯤꯗꯅꯅꯦ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅ ꯍꯥꯏꯖꯕꯗꯨꯅꯦ ꯑꯗꯨꯅ ꯂꯥꯡꯉꯨꯔꯕꯅꯤꯅ ꯑꯗꯨꯝ ꯂꯥꯡꯕ ꯌꯥꯎꯖꯕ ꯁꯤꯅ ꯐꯔꯦ ꯁꯤꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯏꯁꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯀꯛꯆꯤꯡꯗꯒꯤ ꯇꯧꯔꯛꯄꯅꯦ ꯏꯁꯥ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯩ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗꯒꯤ ꯃꯟꯗꯗꯣꯔꯤ ꯀꯧꯏ ꯀꯔꯝꯕ ꯏꯁꯩ ꯉꯪꯕꯤꯗꯣꯏꯅꯣ ꯏꯁꯩ ꯅꯠꯇꯦ ꯏꯄ꯭ꯋꯥ ꯌꯦꯟꯊꯗꯣ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯗ ꯏꯁꯩ ꯁꯛꯄꯤꯔꯣꯏꯗꯣꯏꯔో ꯍꯥꯏꯁꯦ ꯍꯣꯏ ꯏꯄ꯭ꯋꯥꯗꯅ ꯈꯤꯇꯪꯗ ꯗꯣꯅꯦꯁꯟ ꯇꯧꯖꯒꯦ ꯇꯧꯕ ꯍꯣꯏ ꯀꯩ ꯀꯧꯖꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯇꯣꯉꯥꯟꯕ ꯃꯇꯝ ꯑꯃꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯏꯁꯩ ꯁꯛꯅꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯦꯅꯦ ꯀꯧꯖꯗꯣꯏꯔꯥ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯣꯏ ꯊꯝꯃꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯜꯇꯐ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯤꯕ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯏꯁꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯑꯩ ꯇꯧꯖꯔꯛꯏꯁꯦ ꯀꯣꯡꯄꯥꯟꯗꯒꯤ ꯄ꯭ꯔꯥꯟꯁꯔꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯅꯤ ꯏꯁꯥꯒꯤ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯒꯗꯕꯅꯣ ꯃꯤꯁ ꯍꯥꯟꯅ ꯁꯛꯆꯈ꯭ꯔꯕꯅꯦ ꯑꯗꯨꯑꯣꯏꯁꯨ ꯔꯣꯁꯤꯕꯤꯅꯥꯒꯤ ꯃꯤꯌꯥꯝꯒꯤ ꯅꯕꯅꯤꯗꯁꯨ ꯁꯛꯆꯔꯒꯦ ꯍꯧꯕꯤꯔꯛꯑꯣ ꯃꯔꯨꯞ ꯍꯧꯖꯔꯛꯑꯒꯦ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯅꯪꯁꯦ ꯋꯥꯍꯪ ꯈꯔꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯕꯅꯤꯅ ꯃꯥꯡꯃꯛꯇꯗ ꯄꯥꯎꯈꯨꯝꯇꯃꯛ ꯄꯤꯌꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯃꯣꯏꯁꯨ ꯄꯤꯔꯛꯄ ꯑꯁꯨꯝꯅ ꯑꯩꯕꯨ ꯄꯥꯎꯊꯣꯛꯅꯕꯔꯥ ꯁꯥꯖꯠ ꯆꯨꯝꯗꯕꯤꯅꯤ ꯍꯥꯏꯅ ꯁꯥꯖꯠ ꯆꯨꯝꯗꯕꯤꯅꯤ ꯍꯥꯏꯅ ꯁꯝꯂꯥꯡ ꯈꯣꯡꯒꯠꯂꯕꯤꯅꯤ ꯑꯩꯁꯦ ꯃꯄꯨ ꯄꯥꯜꯂꯕꯤꯅꯤ ꯑꯩꯁꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯒꯤ ꯁꯥꯒꯣꯜꯒꯤ ꯃꯈꯣꯜꯗ ꯂꯥꯡꯇꯛꯅꯩ ꯄꯨꯛꯅꯤꯡꯁꯦ ꯈꯪꯍꯧꯗ ꯅꯪꯒꯤ ꯁꯥꯒꯣꯜꯒꯤ ꯃꯈꯣꯜꯗ ꯂꯥꯡꯇꯛꯅꯩ ꯄꯨꯛꯅꯤꯡꯁꯦ ꯈꯪꯍꯧꯗ ꯅꯪꯒꯤ ꯂꯦꯝꯂꯕ ꯁꯥꯖꯠꯇ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯏꯊꯤꯜꯁꯦ ꯃꯁꯤꯔꯥ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯇꯧꯉꯝꯕꯤꯗꯣ ꯄꯦꯜꯂꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗ ꯄꯦꯜꯂꯤ ꯅꯪꯒꯤ ꯁꯥꯖꯠꯇ ꯑꯩꯒꯤ ꯃꯤꯌꯥꯝꯁꯨ ꯅꯨꯡꯁꯤꯕ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕ ꯅꯪꯉꯣꯟꯗ ꯍꯦꯟꯕ ꯂꯩꯔꯔꯣꯏ ꯆꯪꯁꯤꯜꯂꯛꯂꯣ ꯅꯥꯛꯁꯤꯗ ꯆꯤꯟꯕꯤꯔꯔꯣ ꯅꯥꯆꯣꯝꯁꯦ ꯅꯥꯞꯄꯗ ꯀꯤꯟꯊꯍꯜꯂꯣ ꯆꯦꯠꯅ ꯁꯝꯕꯨꯜꯁꯦ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯇꯨꯡꯏꯟꯅ ꯆꯠꯂꯨꯔꯣ ꯅꯌꯨꯝ ꯂꯝꯗꯝꯗ ꯉꯥꯏꯔꯝꯒꯦ ꯅꯪꯅ ꯍꯜꯂꯛꯄ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯊꯜꯂꯕ ꯊꯋꯥꯏ ꯃꯆꯥꯁꯤ ꯄꯨꯗꯨꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯛꯁꯤꯗ
Thawai masasi puduna Minok may salaksida He puktil chau bayik na ba He nung si bagilani He thawai githawai He thawai githawai Miss Losanjag थागचरी याम फजबा इसै अमा मरकि खंजलदगी ताबा फंगजरे फजबा नुसीबा अदुगा अमुसुमु नुसीबा खंजलदगी अमुसुम ताबा नोकबा खांगबदा इचार पान जगोय साजलैबो ngasize aroi bini kamai tawbuno khangde khoi somde su dum paklok ta nokni edo collar su dum taw male baba changjala ga mama isai sai na su tawba duga nakandagi jagoi tapna slow ba su tawreiba singa tangi nungai ba sidi bu ko paisa na ga laige phangdo na te da ko maru mane miss yam nungai isai yam phajakhe thank you miss hagachari mama nang ngai do nang ngai yam nusi ngang se ai de ngasi isai ngang ge taw ni ngang nam do man mama promo live stream taram no sari mama mayamgi comment se uragani no oige khalam se dum nok tab sunga me ngam deba selaibam robita taram nok sari ga sai de urabani amta kaujauge tawje tanjam icha sa dana leiraba chema bem sei kauni ko hasni chema bem uragani wari ningsinge nga SMS program da aroiba isai khanbirakiba aduga ming lautho do mi sakhan ge tawraga ko ta sena sakhan ge do puk sakhan ge do thoino mai them taram nok sari sai gai udabani mama sakhi pai ima sakhi ni comment na malai ngasi gi isai sakna si program se nok phe thamoi dia tai ibung saga kom anjan tum ba ba khangdana kai deino da paktum da tumni tum ba khangdana oduna ta leile nushi banangi saktamdo nushi banangi saktamdo mikukudin laptok haningde sananingi wari nang taga masibo nung siba kaubara tumba chaba khangdana uduna talaire nungsiba nangi saktamdo kaino ai yaad ganja bana saro ba mongjale indo sabina misanchi matau do thabaka tawdre Gayatri ang khom thorom loisin bala huji sa ani se kagaji te na haidai sira dok pon ta khangi adudi ngahak no omu ko ai isay apta singtoki ge ngatang no omu kai no nok nok na ai ta dui ni sakla se ai nok na saksala se ai nok aga sakpa ta loi kai na ado no adi on thok na se yeng na roi se sei sak ngam dau di man de do yeng age try tawrake Swami Kumar gi sei hairak pai se mo bes na do ise na khan be sei se rang se thahau dre tha di tha ri sei ni se lau tho de se thalak ko sei de ba ado muri tawrai ngasigi Diamond TV loinana wahong radio YouTube live kusem radio haiba medium sing asida thorom yengbi ba tabi ba mayamda isai se dedicate tawsage
ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯅꯥꯏꯗꯦ ꯆꯥꯎꯔꯕ ꯁꯅꯥ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯅꯥꯏꯗꯦ ꯆꯥꯎꯔꯕ ꯁꯅꯥ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯗꯦ ꯁꯔꯒꯒꯤ ꯑꯝꯕ꯭ꯔꯥꯄꯨꯔ ꯂꯩꯀꯣꯜꯗꯁꯨ ꯁꯥꯠꯇꯦ ꯁꯨꯞꯅ ꯃꯝꯂꯕ ꯂꯣꯛꯅꯨꯡꯗꯁꯨ ꯌꯥꯔꯛꯇꯦꯅꯦ ꯊꯃꯣꯏꯗꯒꯤ ꯀꯨꯂꯣꯠꯆꯕ ꯅꯠꯇꯅ ꯊꯃꯣꯏꯗꯒꯤ ꯀꯨꯂꯣꯠꯆꯕ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯅꯥꯏꯗꯦ ꯆꯥꯎꯔꯕ ꯁꯅꯥ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯗꯦ Nugsigi magulso mapalay di Laisa isingi machulay tabagong Nugsigi magulso mapalay di Kay na batong na ba ani sinasaki Kay na batong na ba ani sinasaki Ay ginusiba di mamalay di Chauraba sana kaitheeldasu yonde Nugsibagi pantung yauramday matam asida Tanigla thamoy na nakoy na chawtuksi Nugsibagi pantung yauramday matam asida Tanigla thamoy na nakoy na chawtuksi Ninjaba pamjarubagi mahayni khanduna Apambaga nungsibaga marup oiduna Ninjaba pamjarubagi mahayni khanduna Apambaga nungsibaga marup oiduna Itin phamti aranu thamoygi ichelsu Itin phamti asanu thamoygi ichelsu Aigi nugsibadi mamal naide Chauraba sana kaitheeldasu yonde Aigi nugsibadi mamal naide Chauraba sana kaitheeldasu yonde Saragagi ambrapura laikoldasu sate Shukna mamlaba luknungdasu yarektene Thamoydagi kulochaba natana Thamoydagi kulochaba natana Ishaiji fazana salaka loithokre Hek haijinbu Hanna thagachuri mayam Kolar se minute nipan hold tawbikhre aduna kolar soin lokhachage Khachage
Hello. Hello. Taram nokchari isai saknasi thoramda call tawbiraklliba isagi ming amadi laifam haibiyo. ꯑꯍꯥꯟꯕꯗ ꯃꯤꯁ ꯑꯅꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩꯁꯦ ꯀꯣꯡꯄꯥꯜꯗꯒꯤ ꯅꯤꯔꯨꯄꯃꯥ ꯏꯆꯦ ꯅꯤꯔꯨꯄꯃꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯗ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯗꯣꯏꯅꯣ ꯏꯆꯦ ꯈꯔ ꯂꯤꯕ ꯏꯁꯩ ꯑꯃ ꯁꯛꯆꯔꯛꯑꯒꯦ ꯑꯔꯤꯕ ꯏꯁꯩ ꯇꯥꯕ ꯅꯨꯡꯉꯥꯏ ꯌꯥꯝ ꯀꯟꯅꯗꯤ ꯂꯤꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯥꯏꯔꯗꯤ ꯈꯤꯇꯪꯗꯤ ꯂꯤꯔꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝꯒ ꯇꯥꯃꯤꯟꯅꯖꯒꯦ ꯏꯆꯦ ꯍꯧꯕꯤꯔꯛꯑꯣ ꯍꯧꯖꯔꯛꯑꯒꯦ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯈꯨꯕꯥꯛ ꯀꯥꯎꯕꯤꯒꯅꯨ ꯍꯧꯖꯔꯛꯑꯒꯦ ꯍꯧꯕꯤꯔꯁꯤ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯀꯣꯆꯤ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯈꯨꯝꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪ ꯇꯠꯇꯅ ꯍꯪꯂꯛꯄ ꯍꯧꯔꯛꯂꯦꯇꯠꯇꯅ ꯍꯪꯂꯛꯄ ꯍꯧꯔꯛꯂꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯂꯛꯂꯦ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯀꯣꯆꯤ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯅꯤꯡꯕꯗꯨ ꯊꯨꯡꯗꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯨ ꯏꯔꯥꯜ ꯁꯤꯕꯗꯤ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯊꯨꯡꯅꯕ 이럴 거야세 레이서누 닝버드 퉁다리 하이드나 분시부이랄 시버디 나하기 아닝버 퉁나바 이럴 거야세 레이서누 마땀 아마다이부 닝싱바 미쿠다 그리군바다 낭수 신타누 피랑도 신타가누 밀로다 피랑도 까이나람다이 뭉시바 꽃이 탕마 허락래 अहिंबा कनाबूरगा मेरा ये खल्लब पुंसिबू नाहाकी निंजब माहंगना नंगो मेरा रंब मी कुप्ता अहिंबा कनाबूरगा मेरा ये खल्लब पुंसिबू नाहाना निंजब माहंगना नंगो मेरा रंब मी कुप्ता सोइदना फंगनी नंगशु कायना बैगवाबा नोमदी सोरोई नंगशु कायना बै मैचाकसे ऐना चाकलीबा मैचाकसे आसुमना कायनारमदाई नुंसिबा 꽃이 탕마 허락래 kumba ngamloidaba wahang tatana hanglapa haurakle tatana hanglapa haurakle khong thang khoding yenglakle 까이나람다이 뭉시바 꽃이 탕마 허락래 This looks 잘하게 스와이드 그리 구파자노 시보 양 파제 ꯃꯌꯥꯝ ꯏꯆꯦ ꯅꯤꯔꯨꯄꯃꯥꯒꯤ ꯈꯨꯕꯥ ꯑꯍꯧꯕ ꯑꯝꯇ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯑꯝꯇ ꯈꯨꯕꯤꯔꯛꯑꯣ ꯏꯁꯩꯁꯦ ꯑꯩ ꯏꯆꯦ ꯊꯣꯉꯥꯝ ꯂꯛꯁꯃꯤꯅ ꯇꯥꯔꯒꯅꯦ ꯁꯥꯎꯒꯦ ꯁꯥꯎꯖꯔꯁꯅꯨ ꯑꯩꯗꯤ ꯏꯆꯦ ꯊꯣꯉꯥꯝ ꯂꯛꯁꯃꯤꯗꯒꯤ ꯏꯆꯦ ꯅꯤꯔꯨꯄꯃꯥꯅ ꯍꯦꯟꯇꯣꯛꯈ꯭ꯔꯦꯅ ꯍꯥꯏꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯏꯁꯩ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯈꯪꯗꯦ ꯃꯤꯁꯅ ꯊꯥꯒꯠꯄꯅ ꯍꯦꯜꯂꯦꯗ ꯋꯥꯠꯂꯤꯕꯅꯤ ꯏꯆꯦ ꯁꯤ ꯐꯥꯎꯕꯗ ꯏꯆꯦꯅ ꯀꯩꯒꯨꯝꯕ ꯑꯁꯦꯡꯕ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯔꯝꯃꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯍꯣꯏ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯆꯦ ꯌꯥꯝ ꯐꯖꯅ ꯁꯛꯇꯣꯔꯛꯑꯦ
ꯑꯁꯦꯡꯕ ꯁꯤꯡꯒꯔꯅ ꯇꯥꯔꯗꯤ ꯀꯩꯅꯣꯅꯦꯅ ꯈꯜꯂꯅꯤ ꯃꯤꯁ ꯊꯥꯒꯠꯃꯟꯈ꯭ꯔꯦ ꯋꯥꯡꯅ ꯊꯥꯒꯠꯃꯟꯈ꯭ꯔꯦ ꯊꯥꯖꯔꯛꯄꯗ ꯈ꯭ꯋꯥꯡ ꯇꯦꯛ ꯇꯥꯔꯦ ꯈ꯭ꯋꯥꯡ ꯇꯥꯔꯛꯄꯗ ꯉꯥꯛꯄꯤꯅꯕ ꯃꯌꯥꯝ ꯂꯩꯔꯁꯤꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯐꯖꯩ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯏꯆꯦ ꯊꯣꯡꯉꯥꯝ ꯂꯛꯁꯃꯤꯅ ꯁꯥꯎꯒꯦ ꯁꯥꯎꯖꯔꯖꯅꯨ ꯑꯩꯗꯤ ꯏꯆꯦꯅ ꯍꯦꯜꯂꯦ ꯍꯥꯏꯁꯤꯅꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯤꯁꯄꯨꯗꯨ ꯑꯔꯣꯏꯕꯗ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯩꯁꯦ ꯃꯔꯨꯞ ꯖꯣꯌꯥꯁꯦ ꯏꯁꯩ ꯁꯛꯄꯤꯔꯛꯀꯦ ꯆꯠꯂꯒꯦꯅ ꯍꯥꯏꯅꯤ ꯑꯗꯨ ꯃꯇꯦꯛ ꯑꯃ ꯇꯧꯕ꯭ꯔꯣ ꯃꯇꯦꯛ ꯑꯃ ꯉꯥꯡꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯀꯣꯂꯔꯁꯨ ꯂꯧꯈꯠꯇꯧꯕ ꯉꯥꯏ ꯂꯩꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯅꯪꯒꯤ ꯅꯨꯡꯁꯤꯔ ꯉꯁꯥꯏꯒꯤ ꯏꯁꯩꯁꯦ ꯇꯥꯊꯣꯛꯈ꯭ꯔꯗꯤ ꯉꯁꯥꯏ ꯆꯠꯈ꯭ꯔꯗꯧꯔꯕꯅꯦ ꯑꯗꯣ ꯆꯠꯇꯅꯕꯅꯦ ꯏꯁꯩꯁꯦ ꯁꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯝꯇꯪ ꯈꯪꯍꯟꯕꯤꯌꯨ ꯃꯥꯔꯖꯤꯌꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯔꯒꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯏꯁꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯍꯜꯂꯣ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩꯍꯥꯛ ꯇꯦꯟꯊꯥ ꯈꯣꯡꯕꯥꯜꯗꯒꯤ ꯁꯥꯄꯝ ꯆꯟꯗ꯭ꯔ ꯁꯤꯡꯍꯤ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯥꯕꯨꯡꯅꯤ ꯉꯁꯥꯏ ꯂꯥꯏꯞꯇꯁꯨ ꯄꯥꯕꯨꯡꯁꯦ ꯀꯃꯦꯟ ꯑꯃ ꯎꯖꯈꯤ ꯑꯗꯣ ꯄꯥꯕꯨꯡꯁꯦ ꯄꯦꯟ ꯑꯝꯇ ꯀꯧꯖꯍꯧꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯀꯃꯦꯟ ꯂꯥꯛꯈꯤꯗꯗꯅ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟꯅ ꯅꯟꯖꯟꯈꯤꯗꯅ ꯀꯧꯍꯧꯗ꯭ꯔꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯑꯅꯥ ꯑꯌꯦꯛ ꯀꯔꯤꯝ ꯌꯥꯎꯕꯤꯗꯕ꯭ꯔꯣ ꯊꯣꯏꯗꯣꯛꯄ ꯌꯥꯎꯖꯗꯦ ꯉꯁꯤꯒꯤ ꯑꯩ ꯐꯣꯟꯁꯦ ꯑꯅꯤꯔꯛ ꯆꯠꯂꯦꯕ ꯉꯁꯥꯏ ꯄꯨꯡ 3ꯗꯒꯤ ꯑꯗꯨꯝ ꯗꯥꯏꯜ ꯇꯧꯖꯕꯅꯤ ꯑꯗꯨ ꯃꯤꯁ ꯍꯣꯏꯅ ꯑꯇꯩ ꯑꯇꯩ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯊꯧꯔꯝ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯣꯜ ꯌꯥꯝ ꯂꯥꯛꯄꯤꯔꯝꯃꯦ ꯑꯗꯣ ꯄꯥꯏꯖꯕ ꯅꯪꯗꯕ ꯁꯣꯝꯗ ꯑꯃ ꯇꯧꯔꯤꯉꯩꯗ ꯑꯗꯨ ꯐꯣꯟꯁꯦ ꯑꯩꯗꯤ ꯉꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤꯅ ꯑꯩ ꯊꯃꯣꯏꯒꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯄꯣꯛꯑꯦ ꯃꯤꯁ ꯑꯅꯤꯃꯛ ꯀꯩꯅꯣ ꯇꯧꯕ ꯈꯪꯅꯕꯗꯤ ꯑꯔꯤꯕ ꯍꯣꯏ ꯈꯪꯅꯕꯗꯤ ꯑꯔꯤꯕ ꯑꯗꯨꯒ ꯊꯦꯡꯅꯕ ꯃꯐꯝꯗꯤ ꯑꯅꯧꯕ ꯍꯣꯏ ꯊꯦꯡꯅꯔꯤꯕ ꯃꯐꯝꯁꯤꯅ नꯧꯕ ꯑꯗꯨꯗ ꯑꯩꯗꯤ ꯌꯥꯝꯅ ꯊꯃꯣꯏꯁꯤ ꯌꯥꯝ ꯅꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯕꯨꯡ ꯑꯗꯨ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯁꯛꯆꯔꯛꯑꯒꯦ ꯌꯥꯏꯌꯦ ꯄꯥꯕꯨꯡꯒꯤ ꯏꯁꯩ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯄꯦꯟꯅ ꯇꯥꯖꯒꯦ ꯄꯥꯕꯨꯡ ꯍꯧꯕꯤꯔꯛꯑꯣ ꯍꯣꯏ ꯅꯧꯅ ꯊꯦꯡꯅꯕꯅꯤꯅ ꯏꯁꯩ ꯑꯅꯧꯕ ꯑꯣꯏꯅ ꯁꯛꯆꯔꯒꯦ ꯁꯤꯒꯤ ꯏꯁꯩꯁꯤ ꯁꯛꯈꯤꯕ ꯀꯂꯥꯀꯥꯔꯗꯤ ꯈꯪꯖꯗ꯭ꯔꯦ ꯍꯧꯖꯔꯛꯑꯒꯦꯀꯣ ꯃꯤꯁ ꯑꯅꯤꯃꯛꯀꯣ ꯃꯄꯣꯛꯁꯤꯒꯤꯗꯤ कायनारसी मपोक्षिगिदी कायनारसी हायेंगुकी लांगोंदा मथंग मपोक लांगोंदा नुंशिवाई थुंगसिको मपोक्षिगिदी कायनारसी माले माना लुम्बरा पाले भीमाना मरुमी हो माले माना लुम्बरा पाले भीमाना मरुमी कोरौ नोंदोना वांबरा पंथावी पाना महेली मसी मतंग मिंसिना मसी मतंग मिंसिना नुशी समाय लैथरो मपोक्षिगिदी कायनारसी अकाउ परै चल्लो नंसु निंसिं संबल वांग मलालो अकाउ परै चल्लो नंसु निंसिं संबल वांग मलालो हांदक मपोक लांगोंदती कायनाबना ओइरे पंथुंफम हो
handak mapuglangon-dati kainaba na oire panthungthom hayeng ukilangon-da mathang mapuglangon-da nungsiwai thungasiko mapugsigidi kahainarasi hayeng ukimalangon-da mathang mapuglangon-da nungsiwai thungasiko mapugsigidi kahainarasi kainarasi Miss animakpu thagatjari tangda lojarage pumnamakpu khuramjari yam nuksiba phajaba isai ni pabung thagatjari hana hana Miss animakpu thagatjari na pabung anai yaudana toina takdi number kai khangabani ai yam toina dum phone tawjaragani Miss animak hoi pabung gi Abir Khan gi dialogue su ta ki daba kuire do hayeng try to biro talent handa pabung jaram ge mayambu tawjage thagatjari asigidi pabung na aroiba callers oire haujikti loisila abani na ko kari le lona yengjaba mana udaba aigi awaba mana khambide pithokinu ko aigi oina lengdana thambiramuko minyingdu nangi nungsiba thamoi ba khongjalaba angi thamoi nangi uttare maru tai bangan ba swai de hena phadre hairang mathang salaki choidana hairaki mama me mayendre bam pupu hopsan Tarab Nausari, Tombi Machamutum, Gayatri Yankom, Marjia, Maru Ambika, Toino Maitem. Live ta leibiriba mayam haujikti loisilakpase mayamna khanbirakpa aduga khanbirakpa isai se keno tare Linthoi su haujikta uzare Tarab Nausari ibung doba su haujikta sange haujikta uzare as isai se haujikhatta sang pada tahallaroi si ko hana le masing doina de de tause ado haujikta changak pasing di na oina mention biro na ma mention biro na matang di tabio Jinan Luang Tarab Nausari Loya Kansida Miss Ani na tawration Premjit Khangembam yam phasai Thagatjari Mana Oinam Ipung Anjan Marjia Siram Suresh Isai Sita Pada Kapningi Habire Anjali Chingtham Mama Sakhi Nene Somola Samura Latpam Joyabi Praneswari Kundrakpam Thagatjari haujikti sumdausi luisam dayorabanina mayam nangi nusira manglanduda laksage yam romantic oiba ise oidoi manglanda laktoini lakpra horen amte yengbiu lakte hayeng amu thengnabada phongdoknase
isay loidringayda hangiba yaroy maya isay loidringayda biyo Nanggi nungsira manglandu dalajage Nanggi wakhalgi taibangdu datinjage Nungsi phadok oina thambiyo mara lairaba thamoy se nangbu Nungsi rubai chainado fangjauge Nanggi nungsira manglandu dalajage Nanggi wakhalgi taibangdu datinjage Tapna helapa Nungsi thakta thamoi se Tapna helapa Nungsi thakta thamoi se Irak nare ne ngasidi Nanggi yawa hai na khoi dai su thummi Nanggi nungsi bana sana dai su tawi Nanggi minok ta tau halloi bu Nanggi nungsi bada ngau halloi bu Nanggi nungsi ra manglandu dalam jage Nanggi wakhalgi tai bangdu datin jage Aigi thamoi lai kolda Lai banung si lai ra Aigi thamoi lai kolda Nai tom sat li banung si lai ra Tam lagi khudol na famda Thaza thawa na khoi su khang la sanu Ngali bako lo su khang bawai sanu Aigi nungsi badi lai khata halloi Nang bukun sigi thadok loi aina Manjana kada nungsi pantung oi jarage Ningol bapok se na famda sinarage Are palai taba tai bangda Aigi damag nang nalepiyu leizaba Pumbase na famda sinarage Nanggi nungsira manglandu dalang jarage Nanggi wakhalgi tai bangdu datin jage Jarage tapna dum loisan khre ngahak langsi aroi bani Mayam puna langmin na mayam kaina si lila loirak bagi han bagi style do hoy ningsing si
ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯞꯅ ꯂꯩꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯞꯅ ꯂꯩꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨ ꯂꯧꯅꯤꯡꯕ ꯂꯧꯒꯦ ꯂꯧꯖꯁꯅꯨ ꯉꯥꯎꯆꯠꯅꯕꯤꯅꯤ ꯑꯩꯗꯤ ꯉꯥꯎꯔꯕꯅꯤ ꯅꯪꯒꯤ ꯉꯥꯎꯆꯠꯅꯕꯤꯅꯤ ꯑꯩꯗꯤ ꯉꯥꯎꯔꯕꯅꯤ ꯅꯪꯒꯤ ꯉꯥꯎꯔꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤ 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 ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯄꯥꯝꯖꯩ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯤꯖꯩ ꯑꯩꯅ ꯑꯩꯒꯤ ꯃꯄꯣꯛ ꯄꯥꯝꯖꯩ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯤꯖꯩ ꯑꯩꯅ ꯑꯩꯒꯤ ꯃꯄꯣꯛ ꯈꯣꯏꯗꯥꯔꯨꯕ ꯅꯪꯇꯅ ꯍꯥꯏꯈꯤ ꯈꯣꯏꯗꯥꯔꯨꯕ ꯅꯪꯇꯅ ꯍꯥꯏꯈꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ 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 ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯂꯩꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯈꯪꯗꯕ ꯂꯝꯗꯝ ꯑꯃ ꯀꯅꯥ ꯌꯥꯎꯗꯅ ꯀꯅꯥ ꯎꯗꯅ ꯀꯅꯥ ꯌꯥꯎꯗꯅ ꯀꯅꯥ ꯎꯗꯅ ꯂꯩꯃꯤꯟꯅꯒꯦ ꯈꯜꯂꯤ ꯑꯩꯅ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯏꯁꯩꯁꯦ ꯐꯖꯔꯀꯥꯟꯗ ꯍꯦꯛꯇ ꯂꯣꯏꯈꯤꯕ ꯍꯣꯏ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏ ꯁꯛꯂꯛꯑꯀꯥꯟꯗ ꯍꯣꯏ ꯍꯦꯛꯇ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯣꯏꯁꯤꯜꯂꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯀꯣꯂꯔꯒꯤ ꯏꯁꯩꯁꯨ ꯅꯨꯡꯉꯥꯏꯈꯤ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅꯤꯅ ꯁꯛꯄꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣꯅꯦ ꯅꯥꯀꯣꯡꯗꯤ ꯏ ꯇꯥꯒꯦ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯂꯣꯏ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯣ ꯃꯌꯥꯝꯗꯨꯕꯣ ꯈꯔꯗꯤ ꯆꯦꯟꯈ꯭ꯔꯦ ꯍꯧ ꯊꯥꯗꯅ ꯑꯩꯈꯣই ꯌꯥꯆꯪꯉꯛꯄꯒꯤ ꯀꯔꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯌꯧꯔꯛꯄꯒꯤꯅꯦ ꯂꯧꯕꯨꯛꯇ ꯁꯟ ꯇꯥꯟꯕ ꯆꯠꯄꯗꯣ ꯑꯁ ꯆꯠꯄꯨ ꯆꯠꯅꯤꯡꯈꯠꯂꯦꯗ ꯊꯦꯡꯉꯦꯅ ꯂꯣꯏ ꯆꯦꯟ ꯁꯨꯝ ꯊꯕꯛ ꯇꯧꯔꯝꯕꯗ ꯍꯦꯃꯥ ꯊꯦꯡꯉꯦꯅꯦꯅ ꯆꯦꯟꯕꯗꯣ ꯑꯗꯨꯏ ꯇꯥꯏꯞꯇ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯦꯟꯈꯤꯕꯁꯤꯡꯗꯨꯅ ꯆꯦꯟꯈ꯭ꯔꯁꯨ ꯈꯔꯗꯤ ꯐꯥꯗꯅ ꯊꯝꯖꯕꯅꯤ ꯏꯁꯩꯁꯤꯅ ꯑꯗꯣ ꯊꯦꯡꯉꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯟꯅꯔꯁꯤ ꯐꯖ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯠꯄꯤꯌꯨ ꯃꯌꯥꯝ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯗꯥꯏꯃꯟꯒꯤ ꯂꯝꯕꯤ ꯀꯥꯎꯗꯅ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯔꯝꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯖꯔꯝꯒꯦ ꯂꯣꯏꯅꯅ ꯍꯌꯦꯡꯗꯤ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯗꯒꯤ ꯁꯦꯝ ꯁꯥꯕꯤꯔꯣ ꯇꯦꯂꯦꯟ ꯍꯩꯕꯁꯤꯡꯅ ꯑꯗꯨꯒ ꯍꯩꯇꯕꯁꯤꯡꯁꯨ ꯇꯝꯖꯟꯕꯤꯌꯨ ꯇꯝꯃꯒ ꯍꯩꯇꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯇꯝꯃꯒ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ ꯍꯩꯔꯒ ꯀꯅꯥꯝ ꯄꯣꯛꯂꯛꯇꯦꯀꯣ ꯍꯣꯏ ꯑꯗꯨꯅ ꯍꯩꯔꯣꯏꯅ ꯈꯟꯕꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯍꯩꯇꯦꯅ ꯒꯥꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯇꯅ ꯂꯩꯕꯗꯣ ꯑꯩꯗꯤ ꯍꯩꯖꯗꯦ ꯒꯥꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛ ꯂꯩꯕꯗꯣ ꯑꯗꯣ ꯃꯤꯡ ꯀꯧꯈꯠꯂꯛꯀꯅꯤꯀꯣ ꯎꯗꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯞꯇ ꯂꯩꯕ ꯑꯎꯕꯈꯩꯗꯤ ꯀꯣꯜꯒ ꯇꯧꯁꯜꯂꯛꯄ ꯌꯥꯅ ꯂꯩ ꯑꯩꯈꯣꯏꯗ ꯅꯝꯕꯔ ꯂꯣꯏ ꯂꯩꯖꯩ
ꯑꯗꯨꯅ ꯂꯥꯏꯞꯇ ꯁꯨꯝ ꯈꯨꯕꯥ ꯈꯛꯇꯅ ꯌꯥꯔꯣꯏ ꯖꯒꯣꯏ ꯁꯥꯕ ꯈꯛꯇꯅ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯀꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯂꯩꯅꯥ ꯐꯖꯕꯤꯁꯦ ꯍꯧꯖꯤꯛ ꯈꯛꯇ ꯎꯔꯛꯏꯁꯤꯕꯣ ꯂꯩꯅꯥ ꯐꯖꯕꯤ ꯐꯖꯕꯤꯅꯤꯅ ꯀꯩꯅꯣ ꯃꯤ ꯄꯣꯡꯉꯤꯝꯅꯤ ꯆꯠꯂꯣ ꯍꯥꯏꯔꯣ ꯍꯪꯉꯤꯅꯦ ꯑꯗꯨꯒ ꯁꯨꯁꯤꯂꯥ ꯎꯀ꯭ꯔꯝ ꯇꯔꯥꯝꯅꯣꯛꯆꯔꯤ ꯉꯁꯥꯏꯈꯩꯁꯨ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕꯅꯦ ꯑꯗꯣ ꯀꯃꯦꯟ ꯌꯥꯝ ꯇꯧꯕꯤꯔꯛꯇꯕꯅ ꯔꯣꯜ ꯀꯧꯕꯗ ꯌꯥꯎꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯎꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯍꯌꯦꯡ ꯀꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗꯨꯝꯇꯪ ꯏꯪꯒꯤꯠ ꯑꯝꯇꯪ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯑꯁꯨꯝꯅ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯍꯧꯔꯦꯗꯣ ꯊꯣꯛꯁꯣꯝ ꯃꯦꯔꯤ ꯄꯥꯕꯨꯡ ꯃꯦꯔꯤꯅꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤꯅ ꯏꯃꯥ ꯑꯣꯏꯗꯧꯕ ꯗꯥꯎꯂꯦꯟꯒꯤꯅ ꯄꯥꯕꯨꯡ ꯑꯣꯏꯒꯗꯧꯕ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯑꯅꯧꯕ ꯄꯦꯖ ꯑꯃꯗ ꯑꯃꯨꯛ ꯁꯨꯃꯥꯡ ꯂꯤꯂꯥ ꯗꯥꯏꯂꯣꯛ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯇꯦꯟ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯣꯒꯥꯝꯁꯤꯡ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯧꯖꯤꯛꯀꯤꯗꯤ ꯃꯌꯥꯝ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕ ꯄꯨꯝꯅꯃꯛꯇꯒꯤ ꯂꯧꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ISCOM TV ꯆꯦꯅꯦꯜꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ YouTube ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯈꯨꯠꯁꯦꯝ ꯔꯦꯗꯤꯑꯣꯗ ꯊꯧꯔꯝꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯣꯝ ꯑꯃꯗꯤ ꯕꯤꯟꯗꯤꯌꯥ ꯄꯨꯈ꯭ꯔꯝ ꯑꯅꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ Nungairaba Paujel, H&N Homeo Clinic, Konung Mamang Wangkhei, near Thangal Temple.